ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯅꯥꯊꯣꯏ ꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯆꯐꯨ ꯁꯥꯕ ꯈꯨꯜ ꯍꯥꯏꯅ ꯈꯪꯅꯕ ꯈꯨꯜ ꯑꯃꯗ ꯆꯐꯨ ꯁꯥꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯂꯩꯍꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯂꯩꯍꯤ ꯃꯕꯣꯛ ꯑꯁꯣꯟꯕꯤ ꯑꯃꯒ ꯌꯥꯝꯅ ꯅꯪꯅ ꯃꯤꯉꯣꯟꯗ ꯀꯔꯤꯁꯨ ꯀꯥꯏꯖꯗꯅ ꯌꯨꯝꯗꯣꯡꯄꯣꯛ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯂꯩꯍꯤ ꯆꯐꯨ ꯁꯥꯕꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩꯔꯝꯃꯤ꯫ ꯃꯥꯅ ꯁꯥꯕ ꯆꯐꯨ ꯑꯁꯤ ꯑꯎꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯂꯩꯅꯤꯡꯕ ꯄꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯄꯤꯁꯛ ꯃꯆꯥ ꯆꯩꯁꯨ ꯑꯃ ꯁꯨꯔꯗꯨꯅ ꯇꯞꯅ ꯇꯞꯅ ꯊꯣꯛꯂꯛꯏ꯫ ꯃꯁꯨ ꯅꯨꯄꯤ ꯂꯩꯍꯤꯅ ꯆꯐꯨ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯃꯃꯥꯡ ꯁꯪꯒꯣꯏ ꯑꯗꯨꯗ ꯂꯩꯍꯤ ꯆꯐꯨ ꯁꯥꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯃꯕꯣꯛ ꯂꯥꯛꯄ ꯎꯕꯗ ꯆꯐꯨ ꯁꯥꯔꯝꯕꯗꯨ ꯂꯦꯞꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯕꯣꯛ, ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯑꯗꯨꯝ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ? ꯀꯔꯤꯒꯤ ꯋꯥꯅꯕ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏꯅꯣ ꯁꯤꯗ?" "ꯑꯕꯣꯛꯀꯤ ꯂꯩꯍꯤ, ꯑꯕꯣꯛ ꯐꯃꯨꯡꯗ ꯍꯤꯞꯄ ꯄꯦꯜꯂꯤ, ꯑꯗꯨꯅ ꯏꯁꯨꯒꯤ ꯅꯥꯛꯇ ꯏꯁꯨꯅ ꯆꯐꯨ ꯁꯥꯕꯗꯣ ꯌꯦꯡꯂꯒ ꯑꯕꯣꯛꯁꯦ ꯄꯣꯊꯥꯒꯦ ꯍꯥꯏꯗꯅ ꯊꯣꯛꯂꯛꯂꯤꯕꯅꯤꯅꯦ." "ꯑꯕꯣꯛꯅꯕꯨ ꯅꯁꯨꯅ ꯆꯐꯨ ꯁꯥꯕꯁꯤ ꯌꯦꯡꯂꯒꯅꯦ ꯄꯣꯊꯥꯕ ꯐꯪꯅꯤ ꯍꯥꯏꯔꯗꯤ ꯅꯨꯡꯇꯤꯒꯤ ꯌꯦꯡꯉꯣ ꯑꯕꯣꯛ." "ꯌꯦꯡꯗꯧꯔꯤꯕꯅꯤ ꯅꯨꯡꯇꯤꯒꯤ꯫ ꯑꯗꯨ ꯉꯥꯏꯈꯣꯅꯦ ꯑꯕꯣꯛꯀꯤ ꯂꯩꯍꯤ, ꯅꯪꯅ ꯁꯥꯔꯤꯕ ꯆꯐꯨ ꯃꯌꯥꯝ ꯑꯁꯤꯕꯨ ꯑꯃꯗ ꯁꯤꯠꯇ꯭ꯔꯕ꯭ꯔꯣ? ꯄꯩꯗꯨꯅ ꯂꯩꯔꯤꯕꯁꯤꯡꯁꯤꯕꯣ ꯀꯥꯆꯤꯟ ꯑꯁꯤꯗ?" ꯂꯩꯍꯤ ꯄꯥꯈꯠꯅ ꯍꯪꯖꯔꯤꯕ ꯃꯕꯣꯛꯀꯤ ꯋꯥꯍꯪ ꯑꯗꯨꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯈꯨꯝꯂꯛꯂꯝꯃꯤ, "ꯑꯕꯣꯛ, ꯁꯤꯠꯂꯤ. ꯁꯤꯗꯤ ꯀꯩꯊꯦꯜꯗ ꯌꯣꯟꯅꯕ ꯃꯈꯥ ꯈꯨꯟꯒꯤ ꯏꯟꯗꯣꯟ ꯇꯥꯃꯨꯅ ꯁꯤꯡꯂꯝꯕꯅꯤ." "ꯁꯤꯡꯂꯝꯃꯒ ꯃꯥꯗꯤ ꯂꯧꯕ ꯂꯥꯛꯇ꯭ꯔꯕ ꯆꯐꯨꯁꯤꯡꯁꯦ?" "ꯂꯥꯛꯀꯅꯤ ꯑꯕꯣꯛ." "ꯀꯔꯤ ꯅꯨꯃꯤꯠꯇ ꯂꯧꯕ ꯂꯥꯛꯀꯗꯧꯔꯤꯕ ꯃꯥꯗꯤ, ꯆꯐꯨꯁꯦ?" "ꯍꯌꯦꯡ ꯂꯥꯛꯀꯅꯤ ꯑꯕꯣꯛ. ꯏꯟꯗꯣꯟ ꯇꯥꯃꯨꯅ ꯑꯩꯉꯣꯟꯗ ꯁꯤꯡꯂꯝꯕ ꯆꯐꯨꯁꯦ 50ꯅꯤ. ꯆꯐꯨ ꯌꯥꯝꯕꯗꯨꯗ ꯑꯩꯅ ꯍꯌꯦꯡ ꯂꯧꯕ ꯂꯥꯛꯄꯤꯔꯣꯅ ꯍꯥꯏꯈ꯭ꯔꯦ ꯑꯕꯣꯛ. ꯑꯩꯅ ꯍꯧꯖꯤꯛ ꯁꯥꯔꯤꯕ ꯆꯐꯨꯁꯤꯒ ꯁꯤꯒ ꯊꯥꯔꯒ ꯆꯐꯨ 3 ꯋꯥꯠꯂꯤ ꯁꯥꯒꯗꯕ." "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯋꯥꯠꯄ ꯆꯐꯨ 3ꯗꯣ ꯁꯥꯗꯣꯛ." "ꯍꯣꯏ ꯑꯕꯣꯛ." ꯂꯩꯍꯤ ꯆꯐꯨ ꯁꯥꯕ ꯑꯃꯨꯛ ꯍꯧꯋꯤ ꯄꯤꯁꯛ ꯃꯆꯥ꯫ ꯃꯁꯨ ꯂꯩꯍꯤꯅ ꯆꯐꯨ ꯁꯥꯕꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯕꯣꯛꯀꯤ ꯂꯩꯍꯤ." "ꯀꯔꯤ ꯍꯥꯏꯒꯦ ꯑꯕꯣꯛ?" "ꯅꯪꯒꯤ ꯆꯐꯨ ꯁꯥꯕꯒꯤ ꯂꯩꯕꯥꯛꯁꯤꯅ ꯀꯗꯥꯏꯗꯒꯤ ꯂꯧꯔꯤꯕ?" "ꯑꯕꯣꯛ, ꯆꯐꯨ ꯁꯥꯅꯕ ꯂꯩꯕꯥꯛꯇꯤ ꯃꯃꯥꯡꯒꯤ ꯄꯨꯈ꯭ꯔꯤ ꯃꯅꯥꯛꯇꯒꯤ ꯑꯩꯅ ꯑꯗꯨꯝ ꯄꯤꯛꯏ." "ꯃꯗꯨꯒꯤ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯆꯐꯨ ꯁꯥꯕ ꯌꯥꯕ꯭ꯔꯅꯦ?" "ꯌꯥꯏꯌꯦ ꯑꯕꯣꯛ. ꯍꯟꯗꯛ ꯑꯩꯅ ꯁꯥꯔꯛꯂꯤꯕ ꯆꯐꯨ ꯃꯌꯥꯝꯁꯦ ꯑꯗꯨꯗꯒꯤ ꯄꯦꯛꯂꯨꯕ ꯂꯩꯕꯥꯛꯇꯨꯅꯅꯤ." "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯁꯥꯔꯣ ꯁꯥꯔꯣ ꯆꯐꯨꯗꯣ, ꯑꯕꯣꯛ ꯌꯦꯡꯂꯒꯦ." "ꯍꯣꯏ ꯑꯕꯣꯛ." ꯇꯅꯧ ꯃꯈꯣꯏꯗꯧ ꯑꯗꯨ ꯕ꯭ꯔꯤ ꯕ꯭ꯔꯤ ꯊꯤꯠꯄ ꯃꯈꯩ ꯆꯐꯨ ꯁꯥꯅꯕ ꯂꯩꯕꯥꯛꯇꯨ ꯊꯤꯠꯂꯤ꯫ ꯏꯕꯦꯝꯍꯜ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯍꯪꯂꯛꯏ, "ꯏꯃꯥꯒꯤ ꯇꯅꯧ, ꯀꯔꯤ ꯇꯧꯔꯕꯒꯦ ꯆꯐꯨ ꯁꯥꯅꯕ ꯂꯩꯕꯥꯛꯇꯨꯕꯨ ꯑꯗꯨꯝꯅ ꯊꯤꯠꯂꯤꯕꯗꯨꯕꯨ?" "ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥ." "ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯒ ꯀꯔꯤ ꯂꯩꯕꯥꯛ ꯈꯨꯇꯣꯠꯅꯣ ꯅꯪꯅ ꯇꯣꯠꯂꯤꯕꯗꯨꯅ?" "ꯁꯤꯗꯤꯅꯦ ꯈꯣꯏꯗꯧꯁꯦ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯃꯈꯩ ꯁꯥꯎꯅꯤꯡꯕ, ꯑꯗꯨꯒꯤꯅꯤ." "ꯍꯩꯃꯥ, ꯑꯗꯨꯕꯣꯕ ꯀꯔꯤꯒꯤ ꯏꯆꯥꯅ ꯅꯈꯣꯏꯗꯧ ꯆꯥꯛꯅ ꯁꯥꯎꯅꯤꯡꯉꯤꯅꯣ? ꯏꯃꯥꯗ ꯍꯥꯏꯌꯨꯗꯅ." "ꯆꯐꯨ ꯁꯥꯕ ꯈꯨꯜ ꯑꯁꯤꯗ ꯆꯐꯨꯏꯍꯥꯟ ꯍꯥꯟꯅ ꯁꯥꯔꯛꯄ ꯃꯤꯁꯛꯁꯦ ꯀꯅꯥꯅꯣ ꯏꯃꯥ?" "ꯆꯐꯨ ꯁꯥꯕ ꯈꯨꯟꯗ ꯆꯐꯨ ꯏꯍꯥꯟ ꯍꯥꯟꯅ ꯁꯥꯔꯛꯄꯗꯤ ꯅꯗꯧꯅꯅꯤꯅꯦ꯫ ꯃꯤꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯖꯤꯜꯂꯛꯂꯒꯦ ꯏꯆꯥꯗ? ꯍꯥꯏꯌꯨꯁꯤ ꯏꯃꯥꯗ." "ꯏꯙꯧꯅ ꯆꯐꯨ ꯁꯥꯔꯛꯂꯕ ꯃꯇꯨꯡ ꯏꯙꯧꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒ ꯏꯄꯨꯅ ꯑꯃꯨꯛ ꯆꯐꯨ ꯁꯥꯍꯧꯕ. ꯏꯄꯨꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕ ꯃꯇꯝꯗꯨꯗꯅ ꯑꯩꯈꯣꯏ ꯄꯥꯕꯅ ꯑꯃꯨꯛ ꯆꯐꯨ ꯁꯥꯔꯛꯄ. ꯄꯥꯕꯅ ꯆꯐꯨ ꯁꯥꯕꯗꯣ ꯃꯗꯨ ꯎꯕꯗ ꯑꯩꯅ ꯆꯐꯨ ꯁꯥꯕ ꯍꯩꯅꯤꯡꯃꯟꯈꯤꯗꯅ ꯄꯥꯕꯗꯒꯤ ꯆꯐꯨ ꯁꯥꯕ ꯇꯝꯂꯒ ꯈꯨꯜ ꯑꯁꯤꯗ ꯆꯐꯨ ꯁꯥꯕ ꯍꯩꯕꯗ ꯑꯩꯁꯦ ꯏꯃꯤꯡ ꯆꯠꯂꯝꯃꯤ ꯅꯠꯇ꯭ꯔꯣ?" "ꯅꯪꯕꯨ ꯆꯐꯨ ꯁꯥꯕꯗ ꯈꯨꯜꯁꯤꯗ ꯃꯃꯤꯡ ꯆꯠꯈꯤꯕ꯭ꯔꯅꯦ? ꯅꯗꯧ ꯍꯣꯏ ꯅꯄꯥ ꯍꯣꯏꯗꯧꯅ ꯏꯃꯥꯗꯤ ꯈꯪꯍꯧꯗ꯭ꯔꯦꯅꯦ꯫ ꯑꯩꯕꯨ ꯀꯔꯤ ꯈꯨꯟꯗ ꯆꯠꯇꯨꯅ ꯂꯩꯔꯨꯔꯕꯖꯥꯠꯅꯣ?" "ꯏꯃꯥ, ꯅꯪ ꯌꯥꯔꯦ, ꯆꯪꯈ꯭ꯔ ꯆꯠꯂꯣ ꯏꯃꯨꯡꯗ. ꯑꯩꯒꯤ ꯈꯣꯏꯗꯧꯁꯦ ꯁꯨꯝ ꯆꯥꯛꯄ ꯍꯦꯜꯂꯦꯕ. ꯍꯣꯔꯦꯟ ꯄꯥꯕ ꯍꯜꯂꯛꯂꯒ ꯐꯨꯍꯟꯒꯦꯕ ꯅꯪ, ꯈꯪꯅꯤꯕ ꯏꯃꯥꯅ." "ꯍꯣꯏ, ꯐꯨꯍꯜꯂꯣ ꯐꯨꯍꯜꯂꯣ. ꯏꯆꯥ ꯅꯨꯄꯤ ミꯔꯣꯜ ꯊꯨꯡꯗꯕꯤ ꯑꯃ ꯄꯣꯛꯁꯜꯂꯨꯗꯅ ꯍꯧꯖꯤꯛꯇꯤ ꯏꯕꯦꯝꯍꯜ ꯑꯩꯁꯦ ꯏꯃꯤꯡ ꯆꯠꯂꯦꯅꯦ ꯈꯨꯜꯁꯤꯗ." ꯉꯥꯡꯗꯅ ꯊꯣꯛꯈꯤ ꯏꯕꯦꯝꯍꯜ ꯇꯅꯧ ꯃꯈꯣꯡ ꯊꯤꯟꯗꯨꯅ ꯃꯥꯅ ꯍꯥꯏꯅꯤꯡꯕ ꯄꯨꯝꯕ ꯍꯥꯏꯗꯨꯅ ꯑꯁꯥꯎꯕ ꯈꯥꯡꯗꯨꯅ ꯂꯩꯍꯧꯏ꯫ "ꯀꯥꯟꯅꯗꯦ ꯁꯤꯗꯤ. ꯆꯐꯨ ꯀꯝꯅ ꯁꯥꯔꯣꯏꯗ ꯑꯩ. ꯈꯨꯟꯗ ꯆꯠꯂꯒ ꯃꯤꯋꯥꯗꯨ ꯉꯥꯡꯅꯔꯒ ꯂꯩꯊꯣꯛꯂꯨꯒꯦ. ꯑꯩ ꯊꯋꯥꯏꯁꯦ ꯌꯥꯝ ꯆꯥꯛꯏꯕ ꯁꯤꯗꯤ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯇꯅꯧ ꯆꯐꯨ ꯁꯥꯅꯕ ꯂꯩꯕꯥꯛ ꯇꯣꯠꯂꯝꯕꯗꯨ ꯇꯣꯛꯂꯗꯨꯅ ꯐꯅꯦꯛ ꯑꯍꯟꯕ ꯑꯃ ꯍꯣꯡꯗꯣꯛꯂꯒ ꯊꯣꯛꯂꯛꯏ꯫ "ꯂꯝꯕꯤꯁꯤꯁꯨ ꯃꯤꯕꯨ ꯑꯝꯇ ꯆꯠꯅꯗꯦꯅꯦ ꯁꯤ ꯇꯧꯔꯤꯁꯤ.
ꯃꯊꯧ ꯃꯁꯛ ꯈꯪꯕ ꯉꯥꯛꯇ ꯉꯥꯏꯅꯈ꯭ꯔ ꯃꯥꯜꯂꯦꯕ ꯈꯨꯜꯁꯦ꯫ ꯁꯤꯗꯤ ꯀꯥꯟꯅꯗꯦ꯫ ꯏꯇꯥ ꯃꯩꯄꯥꯛꯄꯤ ꯍꯣꯏꯗ ꯆꯠꯂꯒ ꯃꯥꯒꯤ ꯂꯩꯍꯤ ꯍꯥꯏꯕꯤ ꯉꯔꯥꯡꯒꯤ ꯉꯛꯀ ꯄꯦꯇꯋꯥꯗꯨꯒꯤ ꯃꯔꯝꯗ ꯋꯥ ꯈꯪꯗꯣꯛꯂꯨꯈꯤꯒꯦ꯫ ꯃꯩꯄꯥꯛꯄꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯍꯣꯟꯗꯨꯅ ꯐꯤꯌꯥꯝ ꯑꯃ ꯁꯨꯗꯨꯅ ꯂꯩꯔꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯐꯤ ꯁꯨꯔꯤꯉꯩ ꯇꯅꯧ ꯂꯥꯞꯇꯛꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯃꯊꯟꯗ ꯁꯣꯟꯖꯩ꯫ ꯀꯔꯤꯃꯨꯛ ꯍꯥꯏꯕ ꯂꯥꯏꯅꯣ ꯃꯁꯤꯗ? ꯑꯐꯕ ꯋꯥꯗꯤ ꯑꯃꯇꯤꯛ ꯍꯥꯏꯔꯣꯏꯕ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ꯫ ꯂꯥꯛꯄꯒ ꯍꯪꯉꯛꯑꯅꯤ ꯃꯅꯥꯎꯒꯨꯝꯕꯤ ꯂꯩꯍꯤꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯋꯥ ꯃꯌꯥꯝ ꯑꯃ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯇꯅꯧ ꯍꯦꯛ ꯂꯥꯛꯄꯒ ꯍꯥꯏꯔꯛꯏ, ꯏꯇꯥ ꯂꯩꯍꯤꯗꯣ ꯃꯥꯒꯤ ꯁꯐꯨ ꯁꯥꯟꯅꯕ ꯂꯩꯕꯥꯛꯇꯣ ꯀꯗꯥꯏꯗꯒꯤ ꯄꯦꯛꯂꯤꯒꯦ? ꯇꯨ ꯑꯩꯅ ꯉꯁꯥꯏꯅ ꯈꯟꯕꯗꯨꯃꯛꯅꯤ ꯃꯥꯅ ꯇꯧꯔꯤꯁꯤ꯫ ꯑꯩꯁꯤꯕꯨ ꯃꯥꯒꯤ ꯃꯤꯅꯥꯏꯁꯤ ꯃꯉꯥꯏꯌꯦꯕ ꯃꯥꯅ ꯈꯜꯂꯤꯀꯣ꯫ ꯏꯇꯥ 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 ꯑꯩꯅ ꯍꯥꯏꯁꯤ ꯇꯥꯗ꯭ꯔꯣ ꯏꯇꯥ? ꯏꯇꯥ ꯇꯥꯏꯌꯦ ꯇꯥꯏꯌꯦ꯫ ꯏꯇꯥꯕꯨ ꯈꯪꯕ꯭ꯔꯕ ꯂꯩꯍꯤꯒꯤ ꯁꯐꯨ ꯁꯥꯟꯅꯕ ꯂꯩꯕꯥꯛ ꯂꯧꯕ ꯃꯐꯝꯗꯣ? ꯏꯇꯥ ꯑꯗꯨꯗꯤ ꯑꯩꯗꯤ ꯈꯪꯗꯦꯕꯣ꯫ ꯑꯩꯗꯤ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯇꯕ ꯆꯌꯣꯜꯃꯨꯛ ꯐꯥꯖꯤꯜꯂꯦ꯫ ꯑꯁ ꯑꯩꯅꯗꯤ ꯅꯉꯣꯟꯗ ꯍꯪꯂꯒ ꯈꯪꯒꯗ꯭ꯔꯥ ꯈꯜꯂꯒ ꯃꯥꯁꯨ ꯈꯪꯂꯝꯗ꯭ꯔꯤꯅ ꯇꯧꯔꯤꯁꯤ꯫ ꯁꯤꯗꯤ ꯀꯥꯟꯅꯗꯦ꯫ ꯑꯩ ꯃꯌꯨꯝꯗ ꯍꯦꯛꯇ ꯆꯠꯂꯒ ꯌꯦꯡꯂꯨꯔꯒꯦ꯫ ꯏꯇꯥ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯏꯇꯥꯁꯨ ꯐꯤ ꯃꯈꯥ ꯇꯥꯅ ꯁꯨꯍꯧꯔꯣ꯫ ꯍꯣꯏ ꯍꯣꯏ ꯏꯇꯥ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯃꯕꯨꯛꯅ ꯃꯕꯨꯛ ꯐꯠꯇ꯭ꯔꯤꯕ꯫ ꯃꯤꯒꯤ ꯆꯐꯨ ꯁꯥꯕ ꯄꯥꯟꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯃꯥꯒꯤ ꯆꯐꯨꯗꯣ ꯏꯔꯦꯟꯖꯅ ꯃꯩꯐꯨꯗꯅ ꯁꯥꯒꯦꯗꯤ ꯂꯩꯇꯦꯅꯦ꯫ ꯑꯉꯛꯄꯅꯤꯀꯣ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ꯫ ꯑꯃꯒ ꯑꯃꯒ ꯁꯛꯀꯨꯁꯨ ꯃꯥꯟꯅꯗꯕꯀꯣ ꯋꯥꯈꯜꯂꯣꯟꯁꯨ ꯃꯥꯟꯅꯗꯦꯀꯣ꯫ ꯇꯅꯧ ꯂꯩꯍꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯍꯤ ꯃꯤꯅ ꯁꯤꯡꯂꯝꯕ ꯆꯐꯨꯁꯤꯡꯗꯨ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯂꯩꯔꯤꯕ ꯁꯟ ꯒꯥꯔꯤ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯄꯤꯁꯛ ꯃꯆꯥ ꯃꯁꯨ ꯅꯨꯄꯤ ꯂꯩꯍꯤꯅ ꯌꯥꯛꯂꯕ ꯀꯥꯂꯦꯟꯒꯤ ꯅꯨꯡꯁꯥ ꯃꯔꯛꯇ ꯑꯋꯥꯕ ꯈꯪꯗꯅ ꯃꯁꯥꯗ ꯍꯨꯃꯥꯡ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯅ ꯁꯟ ꯒꯥꯔꯤ ꯑꯗꯨꯗ ꯆꯐꯨꯁꯤꯡꯗꯨ ꯍꯥꯞꯆꯤꯟꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ, ꯑꯕꯣꯛꯅ ꯏꯁꯥꯁꯦ ꯀꯜꯂꯝꯂꯕꯗꯤ ꯏꯁꯨꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯒꯗꯕꯅꯤꯗꯣ꯫ ꯂꯩꯍꯤ ꯍꯨꯃꯥꯡ ꯃꯔꯛ ꯑꯗꯨꯗ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟꯗꯧꯅ ꯈꯨꯝꯂꯛꯏ ꯃꯕꯣꯛꯀꯤ ꯋꯥꯗꯨ ꯇꯥꯕꯗ꯫ ꯑꯕꯣꯛꯅ ꯀꯜꯂꯝꯂꯕꯗꯤ ꯑꯩꯅ ꯑꯃꯨꯛ ꯁꯣꯜꯂꯣꯏꯗ꯭ꯔꯕꯣ? ꯁꯣꯜꯂꯕꯁꯨ ꯀꯥꯏꯗꯦ꯫ ꯑꯕꯣꯛꯅꯅꯦ ꯏꯁꯥꯁꯤ ꯀꯟ ꯂꯥꯎꯅ ꯍꯦꯛ ꯀꯜꯂꯝꯃꯕ ꯋꯥꯏ ꯀꯧꯕ ꯍꯥꯏꯗꯅ ꯑꯕꯣꯛꯅ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯅ ꯇꯧꯒꯅꯤ꯫ ꯑꯕꯣꯛꯅ ꯊꯕꯛ ꯃꯌꯥꯝ ꯁꯨꯒꯗꯕꯗꯣ ꯈꯪꯉꯕ ꯃꯄꯨ ꯃꯍꯥꯛꯅ꯫ ꯑꯗꯨꯅ ꯕꯣꯛꯁꯦ ꯊꯨꯅ ꯑꯍꯜ ꯑꯣꯏꯍꯜꯂꯤꯅꯦꯕꯣ꯫ ꯃꯕꯨꯛ ꯐꯠꯇꯕꯒꯤꯅꯤ ꯃꯗꯨꯒꯤ ꯃꯄꯨ ꯏꯕꯨꯡꯉꯣꯗꯣ ꯑꯩꯕꯨ ꯑꯁꯨꯛ ꯊꯤꯅ ꯑꯍꯜ ꯑꯣꯏꯍꯟꯕ꯫ ꯑꯕꯣꯛꯀꯤ ꯂꯩꯍꯤ ꯅꯪꯒꯤ ꯆꯐꯨꯗꯨꯕꯨ ꯀꯌꯥ ꯋꯥꯠꯂꯤꯕꯒꯦ ꯁꯟ ꯒꯥꯔꯤꯗꯨꯗ ꯍꯥꯞꯆꯤꯟꯕꯗꯨꯕꯣ? ꯑꯕꯣꯛ ꯌꯥꯝꯗ꯭ꯔꯤ 5ꯃꯨꯛꯇ ꯉꯥꯏꯔꯤ꯫ 5ꯗꯨ ꯍꯥꯞꯆꯤꯟꯕ ꯂꯣꯏꯕꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯎꯀꯣ꯫ ꯆꯐꯨ ꯁꯥꯅꯕ ꯂꯩꯕꯥꯛ ꯑꯃꯨꯛ ꯊꯤꯠꯂꯨꯅꯨ ꯑꯕꯣꯛꯀꯤ ꯂꯩꯍꯤ꯫ ꯍꯣꯏ ꯑꯕꯣꯛ꯫ ꯂꯩꯍꯤ ꯆꯐꯨꯁꯤꯡꯗꯨ ꯍꯥꯞꯆꯤꯟꯕ ꯂꯣꯏꯕꯒ ꯃꯥꯒꯤ ꯆꯐꯨ ꯁꯥꯐꯝ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯁꯤꯠ ꯅꯥꯟꯅ ꯋꯥꯏ ꯇꯩꯊꯣꯛꯂꯝꯃꯤ꯫ ꯇꯅꯧ ꯑꯁꯨꯝ ꯂꯥꯛꯄꯅ ꯎꯔꯛꯏ ꯂꯩꯍꯤꯒꯤ ꯁꯨꯃꯥꯡꯗ ꯁꯟ ꯒꯥꯔꯤ ꯃꯊꯛꯇ ꯆꯐꯨ ꯃꯌꯥꯝ ꯑꯃ ꯍꯥꯞꯂꯒ ꯂꯩꯔꯤꯕꯗꯨ꯫ ꯃꯗꯨ ꯎꯔꯒꯅ ꯍꯦꯜꯂꯤ ꯃꯁꯥꯗ ꯂꯩꯍꯤꯕꯨ ꯍꯦꯟꯅ ꯀꯂꯛ ꯌꯦꯡꯊꯤꯕ꯫ ꯃꯥꯒꯤ ꯆꯐꯨ ꯃꯌꯥꯝꯁꯦ ꯄꯨꯅꯕ ꯁꯟ ꯒꯥꯔꯤꯗ ꯍꯥꯞꯂꯒ ꯊꯝꯃꯤ ꯃꯥꯜꯂꯤꯅꯦ ꯃꯥꯒꯤꯁꯦ꯫ ꯑꯩ ꯀꯩꯗꯧꯅꯦ? ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯅꯦ? ꯃꯤꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯑꯁꯨꯝ ꯋꯥꯈꯜ ꯇꯧꯏ ꯇꯅꯧ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯋꯥꯈꯜ ꯇꯧꯔ ꯃꯇꯨꯡ ꯃꯥꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯕꯗ ꯌꯥꯝ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ, ꯂꯩꯔꯦ ꯂꯩꯔꯦ꯫ ꯑꯩꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕꯤ ꯃꯁꯤꯒꯤ ꯑꯉꯛ ꯄꯦꯇꯋꯥ ꯂꯩꯍꯤ ꯍꯥꯏꯕꯤ ꯄꯨ ꯄꯥꯡꯁꯨꯗꯕꯤꯁꯦ ꯏꯀꯥꯏꯕ ꯄꯤꯅꯕ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯍꯧꯃꯟꯈ꯭ꯔ ꯃꯥꯜꯂꯦꯅ ꯇꯧꯔꯤꯁꯦ꯫ ꯃꯤ ꯑꯃꯨꯛ ꯇꯥꯔꯝꯗꯅ ꯑꯩꯅꯤꯀꯣ ꯑꯋꯥꯐꯝꯗ ꯇꯥꯟꯅꯅꯤ꯫ ꯃꯁꯤꯗꯤ ꯀꯥꯟꯅꯗꯦ꯫ ꯃꯥꯒꯤ ꯁꯟ ꯒꯥꯔꯤ ꯊꯧꯒꯗꯕ ꯅꯨꯄꯥꯗꯣ ꯑꯩ ꯑꯃꯨꯛꯇ ꯎꯅꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯇꯅꯧ ꯂꯩꯍꯤꯒꯤ ꯁꯟ ꯒꯥꯔꯤ ꯊꯧꯕ ꯇꯣꯝꯆꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯆꯥ ꯁꯪꯒꯣꯜ ꯁꯟꯊꯤ ꯀꯟꯅ ꯁꯦꯡꯂꯤ ꯉꯥꯡꯗꯅ꯫ ꯀꯔꯤ ꯁꯟ? ꯑꯩꯒꯤ ꯁꯟ ꯂꯝꯆꯥ ꯑꯅꯤꯁꯤꯕꯣ ꯃꯊꯤ ꯐꯥꯏꯕꯅ ꯃꯔꯣꯜ ꯑꯃ ꯀꯥꯝꯃꯤꯕ꯫ ꯃꯤꯒꯤ ꯁꯟꯁꯤꯡꯗꯤ ꯃꯕꯨꯛ ꯃꯄꯥꯎꯅ ꯐꯔꯤꯕ꯫ ꯑꯩꯒꯤ ꯁꯟꯁꯤꯅ ꯄꯦꯜꯂꯕꯅꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ꯫ ꯆꯥꯎꯕꯤ ꯄꯦꯔꯨꯛ ꯌꯥꯎꯕ ꯄꯣꯂꯥꯡ ꯑꯃ ꯃꯈꯨꯠꯇ ꯄꯥꯏꯔꯗꯨꯅ ꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ, ꯍꯥꯏ ꯀꯔꯤꯅꯣ ꯅꯪꯅ ꯁꯪꯒꯣꯜ ꯑꯗꯨꯗ ꯄꯦꯠꯄ ꯉꯥꯡꯂꯤꯕꯗꯨꯅ ꯍꯥ ꯇꯣꯝꯆꯥ? ꯍꯣꯏ ꯃꯥ, ꯑꯩꯈꯣꯏꯒꯤ ꯃꯔꯝ ꯃꯣꯛꯄ ꯁꯟ ꯂꯝꯆꯥꯅꯤꯁꯦ ꯑꯁꯤꯒꯤ ꯃꯔꯝꯗ ꯍꯔꯥꯎꯃꯟꯗꯅ ꯉꯥꯡꯂꯤꯕꯅꯤ ꯅꯆꯥꯁꯦ꯫ ꯑꯩꯗꯤ ꯅꯍꯥꯟꯅ ꯍꯥꯏꯖꯈꯤꯕꯅꯤꯀꯣ ꯁꯟ ꯂꯣꯏꯔꯣꯏꯁꯤ ꯍꯥꯏꯗꯅ꯫ ꯅꯪꯅ ꯁꯤꯈꯥꯡ ꯍꯦꯛ ꯈꯥꯡꯗꯅ ꯅꯝꯗꯅ ꯂꯣꯏꯈꯤꯕ ꯅꯠꯇ꯭ꯔꯣ? ꯏꯃꯥ ꯑꯩꯗꯤ ꯀꯅꯥ ꯈꯪꯅꯤꯒꯦ ꯑꯁꯨꯝꯅ ꯃꯔꯩ ꯆꯀ꯭ꯔꯤ ꯐꯠꯂꯝꯃꯣꯏ ꯍꯥꯏꯗꯤ꯫ ꯑꯩꯗꯤ ꯁꯟꯁꯤ ꯎꯕꯗ ꯑꯗꯨꯝ ꯈꯪꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯟꯒꯤ ꯃꯃꯜꯗꯣ ꯑꯗꯨꯛ ꯍꯣꯡꯅ ꯌꯣꯜꯂꯛꯏꯗꯨꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯅ ꯋꯥꯔꯤꯁꯦ ꯏꯃꯥꯅ ꯍꯥꯏꯕ ꯏꯜꯍꯧꯗꯕꯒꯤ ꯇꯥꯔꯦꯅꯦꯕ꯫ ꯇꯥꯗ꯭ꯔꯗꯤ ꯀꯔꯤꯅꯣ? ꯇꯅꯧꯅ ꯀꯣꯟꯊꯣꯡꯗꯒꯤ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯆꯥꯎꯕꯤꯅ,
ꯄꯥꯈꯪꯒꯤ ꯌꯨꯝ ꯊꯤꯔꯛꯏꯔ ꯀꯔꯤꯅꯣ ꯂꯩꯁꯥꯕꯤ ꯑꯃꯁꯨ ꯃꯃꯤꯠ ꯑꯁꯦ ꯐꯠꯂꯞ ꯌꯦꯡꯂꯗꯅ ꯆꯪꯉꯛꯑꯦꯗꯣ꯫ ꯇꯣꯝꯆꯥ ꯃꯥꯁꯨ ꯀꯣꯟꯊꯣꯡꯂꯣꯝꯗ ꯃꯃꯤꯠ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯑꯁꯤꯗꯤ ꯏꯆꯦ ꯇꯅꯧꯅꯤꯅꯦ꯫ ꯇꯅꯧ ꯍꯥꯏꯗꯤ ꯊꯥꯏꯅ ꯆꯐꯨ ꯁꯥꯕꯗ ꯃꯃꯤꯡꯒ ꯌꯥꯝ ꯆꯠꯂꯝꯕ ꯆꯥꯎꯍꯜꯒꯤ ꯃꯁꯨ ꯅꯨꯄꯤꯗꯨꯔꯣ? ꯍꯣꯏ ꯃꯥꯅꯤ ꯃꯥ꯫ ꯃꯥꯗꯤ ꯀꯔꯤ ꯇꯧꯕ ꯂꯥꯛꯏꯕꯖꯥꯠꯅꯣ ꯑꯩꯈꯣꯏꯗꯗꯤ? ꯈꯪꯗꯦ ꯃꯥꯏꯁꯨ꯫ ꯄꯤꯔꯨꯛꯁꯦ ꯃꯟꯒꯦ ꯇꯧꯕꯅꯤ, ꯏꯃꯨꯡꯗ ꯑꯣꯏꯅ ꯃꯜꯂꯨꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯆꯥꯎꯕꯤ꯫ ꯇꯥꯟꯗꯨꯝ ꯆꯥꯔꯦ ꯃꯃꯥꯁꯦ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯏꯆꯦ ꯇꯅꯧ ꯆꯪꯕꯤꯔꯛꯑꯣ꯫ ꯍꯣꯏ ꯇꯣꯝꯆꯥ꯫ ꯏꯆꯦ ꯀꯔꯤ ꯂꯩꯔꯒꯦ ꯏꯆꯦꯅ ꯑꯩꯒꯤꯗ ꯂꯥꯛꯄꯕꯣ? ꯑꯁ ꯑꯩꯕꯨ ꯋꯥꯁꯤꯕꯨ ꯀꯔꯝ ꯅꯥꯎꯗꯣꯛꯂꯁꯤꯒꯦ? ꯑꯩꯅ ꯋꯥꯐꯝ ꯑꯁꯦ ꯍꯦꯛ ꯍꯧꯗꯣꯛꯂꯨꯔꯣ ꯑꯩꯁꯦ ꯐꯠꯇꯕꯤ ꯃꯥꯟꯈꯤꯗꯣꯏꯅꯤ꯫ ꯍꯦꯔꯥ ꯃꯤꯅ ꯑꯩꯁꯦ ꯐꯠꯇꯕꯤ ꯃꯥꯟꯒꯦꯔꯥ ꯃꯥꯜꯂꯣꯏꯔꯥ ꯑꯩꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯑꯌꯦꯠꯄ ꯄꯤꯔꯤꯕ ꯂꯩꯍꯤꯅ ꯁꯥꯕ ꯆꯐꯨꯗꯣ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯕꯗ ꯑꯩꯒꯤ ꯑꯃꯥꯡꯕ ꯂꯩꯇꯦ꯫ ꯏꯆꯦ ꯇꯥꯏ ꯇꯣꯝꯆꯥ, ꯅꯆꯦꯁꯦ ꯏꯄ꯭ꯋꯥꯒ ꯋꯥ ꯑꯃ ꯇꯥꯟꯅꯔꯒ ꯏꯄ꯭ꯋꯥꯒꯤ ꯃꯇꯦꯡ ꯂꯧꯗꯕ ꯌꯥꯗ꯭ꯔꯦꯅꯦ꯫ ꯀꯔꯤ ꯃꯇꯦꯡꯅꯣ ꯑꯩꯉꯣꯟꯗꯒꯤ ꯂꯧꯗꯣꯏꯕ ꯏꯆꯦ? ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯩꯉꯣꯟꯗꯒꯤ ꯂꯧꯕ ꯌꯥꯔꯤꯕ ꯃꯇꯦꯡ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯁꯟꯂꯝꯆꯥ ꯑꯅꯤꯁꯤꯅ ꯐꯥꯏꯔꯤꯕ ꯁꯟꯊꯤꯁꯤ ꯃꯉꯥꯏ꯫ ꯑꯗꯨꯒꯨꯝꯕꯒꯤ ꯃꯇꯦꯡ ꯑꯝꯇ ꯅꯠꯇꯤꯌꯦ ꯏꯆꯦꯅ ꯂꯧꯒꯗꯧꯔꯤꯕꯁꯤꯗꯤ꯫ ꯑꯗꯨꯗꯤ ꯍꯥꯏꯕꯤꯔꯣꯗꯅ ꯏꯆꯦ꯫ ꯑꯗꯨꯕꯨꯔꯣ ꯇꯣꯝꯆꯥ, ꯅꯪ ꯆꯐꯨ ꯁꯥꯕꯤ ꯂꯩꯍꯤꯒꯤ ꯆꯐꯨꯗꯣ ꯅꯈꯣꯏꯒꯤ ꯁꯟ ꯒꯥꯔꯤꯗꯨꯗ ꯍꯥꯞꯂꯒ ꯅꯪꯅ ꯍꯦꯛ ꯊꯤꯟꯕꯗꯥꯏꯅꯦ? ꯍꯣꯏ ꯏꯆꯦ ꯊꯤꯜꯂꯤ꯫ ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯃꯊꯪꯗꯒꯤꯗꯤ ꯏꯆꯦꯒꯤꯁꯨ ꯁꯟ ꯒꯥꯔꯤꯗꯨꯗ ꯊꯤꯜꯂꯣ ꯍꯥꯏꯔꯤꯔꯣ? ꯏꯆꯦ ꯑꯩꯒꯤꯗꯤ ꯅꯠꯇꯤꯌꯦ ꯁꯟ ꯒꯥꯔꯤꯗꯣ ꯏꯆꯦ ꯂꯩꯍꯤꯒꯤꯅꯤ꯫ ꯑꯁ ꯇꯣꯝꯆꯥ, ꯅꯪꯅ ꯈꯜꯂꯤ ꯃꯌꯥꯝꯗꯣ ꯑꯝꯇ ꯅꯠꯇꯦꯃꯤ ꯅꯪꯕꯣ꯫ ꯑꯩ ꯐꯖꯅ ꯑꯃꯨꯛꯇ ꯍꯥꯏꯔꯛꯈꯤꯒꯦ, ꯑꯝꯇ ꯇꯥꯈꯣ ꯀꯩꯗꯧꯔꯒꯦ? ꯍꯣꯏ ꯏꯆꯦ ꯍꯥꯏꯕꯤꯔꯛꯑꯣ꯫ ꯅꯪꯅ ꯉꯁꯤ ꯁꯟ ꯒꯥꯔꯤꯗ ꯊꯤꯜꯂꯨꯒꯗꯧꯔꯤꯕ ꯆꯐꯨ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯊꯨꯒꯥꯏꯀꯣ꯫ ꯃꯐꯝ ꯑꯃꯗ ꯄꯨꯔꯒ ꯅꯪ ꯂꯣꯏ ꯊꯨꯒꯥꯏꯗꯧꯕ꯫ ꯍꯤꯔꯦ ꯏꯆꯦ ꯇꯅꯧ, ꯃꯗꯨꯕꯨ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦꯗ꯫ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯕꯅꯣ ꯍꯥ ꯇꯣꯝꯆꯥ? ꯏꯆꯦ ꯂꯩꯍꯤꯅ ꯅꯤꯡꯊꯤꯖꯅ ꯍꯥꯞꯂꯒ ꯑꯩꯅ ꯁꯟ ꯒꯥꯔꯤ ꯊꯧꯗꯨꯅ ꯄꯨꯔꯤꯕ ꯆꯐꯨ ꯃꯌꯥꯝꯁꯦ ꯉꯁꯤ ꯐꯥꯎꯕꯗ ꯑꯃꯠꯇ ꯑꯀꯥꯏ ꯇꯣꯏꯊꯣꯛꯄ ꯌꯥꯎꯗ꯭ꯔꯤ꯫ ꯁꯤꯗꯕꯨ ꯑꯩꯅ ꯀꯔꯝꯅ ꯆꯐꯨ ꯃꯌꯥꯝꯗꯣ ꯊꯨꯒꯥꯏꯗꯣꯏꯅꯣ? ꯈꯪꯗꯦ ꯇꯣꯝꯆꯥ, ꯑꯩꯗꯤ ꯅꯪꯅ ꯉꯝꯅꯕ ꯎꯄꯥꯏ ꯑꯃ ꯇꯧꯔꯒꯅꯦ ꯉꯁꯤ ꯄꯨꯒꯗꯧꯔꯤꯕ ꯆꯐꯨ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯑꯀꯥꯏ ꯇꯣꯏꯊꯣꯛꯍꯟꯒꯗꯕꯅꯤ꯫ ꯃꯗꯨꯒꯤ ꯑꯋꯥꯃꯟ ꯑꯣꯏꯅ ꯑꯩꯅꯅꯦ ꯈꯪꯅ ꯄꯤꯔꯛꯀꯅꯤ꯫ ꯁꯤꯒꯤ ꯁꯦꯜꯁꯤꯅ ꯅꯪꯅ ꯊꯕꯛꯇꯣ ꯄꯥꯡꯊꯣꯛꯄꯗ ꯃꯇꯦꯡ ꯑꯣꯏꯅꯧꯁꯦ꯫ ꯑꯩ ꯆꯠꯂꯦꯀꯣ ꯇꯣꯝꯆꯥ, ꯅꯪꯅ ꯈꯪꯅ ꯇꯧꯔꯧꯀꯣ ꯊꯕꯛꯇꯣ꯫ ꯅꯪꯅ ꯄꯤꯌꯨ ꯍꯥꯏꯕ ꯁꯦꯜꯗꯣ ꯑꯩ ꯄꯤꯒꯦ, ꯍꯌꯦꯡ ꯑꯩꯒꯤꯗ ꯂꯥꯛꯎꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯇꯅꯧ꯫ ꯇꯣꯝꯆꯥꯁꯨ ꯈꯜꯍꯧꯏ ꯇꯅꯧ ꯆꯠꯈ꯭ꯔ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯍꯣꯏꯗ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯂꯧꯔꯒ ꯂꯣꯏꯔꯦ꯫ ꯁꯤꯒꯨꯝꯕ ꯇꯥꯟꯖꯥꯁꯤꯗ ꯁꯦꯜ ꯇꯥꯜꯍꯧꯗꯅ ꯀꯔꯝꯕ ꯃꯇꯝꯗ ꯇꯥꯟꯅꯤ? ꯏꯆꯦ ꯇꯅꯧꯅ ꯍꯥꯏꯔꯝꯕ ꯊꯕꯛꯁꯦ ꯑꯩ ꯄꯥꯡꯊꯣꯛꯂꯒꯦ ꯁꯣꯏꯗꯅ꯫ ꯅꯨꯃꯤꯠ ꯂꯩꯊꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯆꯥ ꯂꯩꯍꯤꯒꯤ ꯌꯨꯝꯗ ꯂꯥꯛꯏ꯫ ꯂꯩꯍꯤ ꯇꯣꯝꯆꯥ ꯂꯥꯛꯄ ꯎꯕꯗ ꯍꯥꯏꯔꯛꯏ, ꯇꯣꯝꯆꯥ ꯅꯍꯥꯛ ꯂꯥꯛꯂꯕ꯭ꯔꯥ? ꯍꯣꯏ ꯏꯆꯦ ꯅꯧꯄꯥ ꯂꯥꯛꯆꯔꯦ꯫ ꯇꯣꯝꯆꯥ, ꯉꯁꯤꯗꯤ ꯆꯐꯨꯁꯦ ꯈꯔ ꯌꯥꯝꯃꯤ, ꯑꯗꯨꯅ ꯅꯪꯅ ꯁꯟ ꯒꯥꯔꯤꯁꯦ ꯊꯧꯕꯗ ꯈꯔ ꯌꯦꯡꯗꯅ ꯊꯧꯕꯤꯌꯨꯀꯣ꯫ ꯆꯐꯨꯁꯦ ꯀꯥꯏ ꯈꯣꯠꯇꯅ ꯇꯧꯔꯗꯤ ꯑꯔꯩꯕ ꯃꯤꯅꯁꯨ ꯅꯨꯡꯉꯥꯏꯔꯣꯏꯕ꯫ ꯍꯣꯏ ꯏꯆꯦ ꯅꯧꯄꯥ ꯈꯪꯖꯔꯤ꯫ ꯑꯗꯨ ꯇꯣꯝꯆꯥ, ꯆꯐꯨ ꯁꯤꯡꯕꯒꯤ ꯁꯦꯜꯒ ꯆꯐꯨ ꯂꯩꯕꯒꯤ ꯋꯥꯠꯍꯧꯕ ꯁꯦꯜꯒ ꯅꯪꯉꯣꯟꯗ ꯄꯤꯔꯛꯀꯦꯅ ꯍꯥꯏꯔꯝꯕꯅꯤ, ꯑꯗꯨꯁꯨ ꯄꯨꯟꯅ ꯅꯪꯅ ꯂꯧꯔꯛꯎꯀꯣ꯫ ꯍꯣꯏ ꯏꯆꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯣꯏ꯫ ꯇꯣꯝꯆꯥ ꯁꯟ ꯒꯥꯔꯤ ꯑꯗꯨ ꯑꯁꯨꯝ ꯊꯧꯔꯛꯂꯒ ꯆꯤꯡꯌꯥꯒꯤ ꯂꯝꯍꯥꯡ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯇꯧꯕ ꯃꯐꯝ ꯑꯃꯗ ꯁꯟ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯅꯨꯡꯒꯨꯝꯕ ꯑꯃꯅ ꯆꯐꯨꯁꯤꯡꯗꯨ ꯂꯣꯏꯅ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯆꯐꯨꯁꯤꯡꯗꯨ ꯂꯣꯏꯅ ꯊꯨꯒꯥꯏꯕ ꯂꯣꯏꯕꯒ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯁꯟ ꯒꯥꯔꯤꯗꯨ ꯑꯃꯨꯛ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯆꯥ ꯑꯩꯁꯨ ꯁꯦꯜ ꯌꯥꯝ ꯐꯪꯅꯤꯡꯂꯕꯗꯤ ꯀꯣꯛ ꯈꯔ ꯁꯥꯟꯅꯕ ꯇꯥꯕꯅꯤ꯫ ꯅꯨꯡꯕꯨꯗꯤ ꯅꯨꯡꯉꯥꯏꯇꯦ ꯏꯆꯦ ꯂꯩꯍꯤꯒꯤ ꯆꯐꯨ ꯃꯌꯥꯝꯁꯦ ꯑꯩꯅ ꯅꯨꯡꯅ ꯊꯣꯝꯂꯒ ꯂꯣꯏ ꯊꯨꯒꯥꯏꯕꯤꯕꯁꯦ꯫ ꯆꯐꯨ ꯃꯌꯥꯝꯁꯦ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯔꯤꯕꯅꯤ ꯑꯩꯁꯨ꯫ ꯆꯐꯨ ꯁꯥꯕꯗ ꯃꯈꯨꯠꯀ ꯈꯔ ꯆꯦꯠꯂꯦ ꯏꯆꯦ ꯂꯩꯍꯤꯗ꯫ ꯎꯆꯤꯟꯅꯁꯤꯅꯗꯤ ꯏꯟꯗꯣꯟ ꯑꯃꯨꯕꯤꯒꯤ ꯌꯨꯝꯗ ꯌꯧꯔꯁꯦ꯫ ꯁꯨꯃꯥꯡꯗ ꯍꯦꯛꯇ ꯊꯧꯖꯤꯜꯂꯒꯦ ꯁꯟ ꯒꯥꯔꯤꯁꯦ, ꯃꯣꯏꯒꯤ ꯁꯨꯃꯥꯡꯁꯨ ꯑꯗꯨꯝ ꯄꯥꯛꯄꯅꯤ꯫ ꯑꯃꯨꯕꯤ ꯃꯥꯒꯤ ꯆꯐꯨ ꯄꯨꯔꯛꯄ ꯉꯥꯏꯔꯝꯕꯗꯨ ꯇꯣꯝꯆꯥ ꯂꯥꯛꯄ ꯑꯗꯨꯗ ꯍꯔꯥꯎ ꯆꯪꯁꯤꯜꯂꯛꯂꯒ ꯍꯪꯂꯛꯏ, ꯇꯣꯝꯆꯥ ꯉꯁꯤꯗꯤ ꯊꯦꯡꯉꯤꯗ꯫ ꯍꯣꯏ ꯏꯟꯗꯣꯟ, ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ, ꯁꯥꯎꯕꯤꯕ ꯌꯥꯗꯦ ꯏꯟꯗꯣꯟ꯫ ꯁꯥꯎꯗꯦꯗ ꯅꯆꯦ ꯂꯩꯍꯤꯒꯤ ꯆꯐꯨ ꯁꯥꯕꯗ ꯃꯈꯨꯠ ꯆꯦꯠꯄꯁꯤꯗꯅꯦ ꯏꯟꯗꯣꯟꯅ ꯌꯥꯝ ꯄꯥꯝꯖꯕ ꯃꯥꯒꯤ ꯆꯐꯨꯁꯦ꯫ ꯋꯥ ꯃꯈꯥ ꯇꯥꯗ ꯑꯃꯨꯕꯤ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯗꯨꯅ ꯂꯩ ꯁꯟ ꯒꯥꯔꯤ ꯃꯅꯤꯡ ꯑꯗꯨꯗ, ꯑꯗꯨꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯇꯣꯝꯆꯥ ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯆꯐꯨꯁꯤꯗꯤ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯍꯥ? ꯏꯟꯗꯣꯟ ꯑꯩ ꯀꯩꯁꯨ ꯈꯪꯖꯗꯦ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ? ꯑꯁꯤ ꯍꯥꯏꯁꯤꯟꯅꯗꯨꯅ ꯇꯣꯝꯆꯥ ꯃꯥꯁꯨ ꯇꯨꯡꯂꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯆꯐꯨꯁꯤꯡꯗꯨ ꯀꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨꯗ
ꯄꯥꯈꯠꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯗꯣꯟ, ꯑꯩꯗꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯖꯔꯨꯗꯦ꯫ ꯍꯥꯟꯅ ꯃꯍꯧꯁꯥꯒꯨꯝ ꯏꯆꯦ ꯂꯩꯍꯤꯅ ꯍꯥꯞꯂꯒ ꯂꯩꯔꯝꯃꯦ꯫ ꯑꯩꯁꯨ ꯍꯟꯅ ꯌꯦꯡꯉꯨꯗ ꯑꯗꯨꯃꯛ ꯊꯧꯗꯨꯅ ꯂꯥꯛꯆꯕꯅꯤ꯫ ꯌꯥꯔꯦ ꯇꯣꯝꯆꯥ, ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯑꯩꯕꯨ ꯑꯁꯨꯛ ꯎꯁꯤꯠꯇꯕ, ꯑꯁꯨꯛ ꯌꯥꯝꯅ ꯆꯐꯨꯁꯤꯕꯨ ꯂꯣꯏꯅ ꯀꯥꯏꯕ ꯐꯩ ꯈꯪꯉꯤ꯫ ꯑꯩ ꯍꯧꯖꯤꯛꯃꯛ ꯂꯩꯍꯤ ꯍꯣꯏꯗ ꯆꯠꯇꯨꯅ ꯆꯞ ꯆꯥꯕꯤ ꯋꯥ ꯑꯃ ꯉꯥꯡꯅꯔꯨꯒꯦ꯫ ꯍꯣꯏ ꯏꯗꯣꯟ, ꯉꯥꯡꯅꯕꯤꯌꯨꯔꯣ꯫ ꯑꯗꯣ ꯆꯐꯨꯁꯤꯕꯨ ꯊꯝꯖꯔꯝꯈꯤꯗ꯭ꯔꯦ ꯏꯗꯣꯟ꯫ ꯍꯩ ꯇꯣꯝꯆꯥ, ꯃꯥꯒꯤ ꯆꯐꯨ ꯑꯀꯥꯏꯕꯁꯦ ꯆꯐꯨ ꯌꯣꯟꯕꯤ ꯑꯩꯉꯣꯟꯗ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ? ꯍꯥ, ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯣ꯫ ꯑꯩ ꯆꯐꯨꯁꯤꯡꯁꯦ ꯎꯅꯤꯡꯗꯦ ꯑꯩ꯫ ꯐꯅꯤ ꯏꯗꯣꯟ, ꯉꯁꯤꯗꯤ ꯂꯟꯖꯥꯎꯕꯨꯗꯤ ꯂꯩꯔꯦꯗꯅ꯫ ꯏꯆꯦ ꯂꯩꯍꯤ, ꯅꯨꯄꯥꯕꯨꯗꯤ ꯋꯥꯔꯧꯕꯤꯒꯅꯨꯀꯣ꯫ ꯇꯣꯝꯆꯥ ꯁꯟ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯆꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯑꯃꯨꯕꯤ ꯏꯃꯨꯡꯗꯒꯤ ꯐꯤ ꯑꯃ ꯌꯥꯟꯁꯤꯜꯂꯒ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯆꯥꯎꯅ꯫ ꯇꯣꯝꯆꯥ ꯉꯥꯏꯈꯣ, ꯑꯩꯁꯨ ꯌꯥꯎꯒꯦ꯫ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯃꯇꯧ ꯑꯩꯅ ꯀꯅꯥ ꯂꯩꯇ꯭ꯔꯦ ꯈꯟꯗꯨꯅ ꯆꯐꯨꯗꯣ ꯃꯉꯣꯟꯗꯒꯤ ꯂꯧꯕꯤꯔꯒ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯑꯩꯕꯨ꯫ ꯍꯣꯏ ꯏꯗꯣꯟ, ꯂꯥꯛꯄꯤꯔꯣ꯫ ꯂꯩꯍꯤ ꯉꯁꯤꯗꯤ ꯆꯐꯨ ꯊꯥꯗꯣꯛꯈꯤꯕꯒꯤ ꯊꯕꯛ ꯁꯪꯂꯤꯉꯩ ꯃꯕꯣꯛꯄꯨ ꯏꯔꯨꯖꯕꯤꯔꯤ ꯁꯨꯃꯥꯡꯗ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ꯫ ꯑꯕꯣꯛꯀꯤ ꯂꯩꯍꯤ, ꯏꯁꯨꯕꯨ ꯌꯥꯝ ꯋꯥꯔꯕ꯭ꯔꯅꯦ? ꯑꯕꯣꯛ ꯋꯥꯗꯤꯌꯦ, ꯑꯕꯣꯛ ꯂꯩꯔꯤꯉꯩ ꯑꯩꯒꯤꯕꯨ ꯀꯔꯤ ꯋꯥꯠꯀꯅꯤ ꯍꯥꯏꯕꯒꯦ? ꯑꯕꯣꯛꯁꯦ ꯉꯁꯤ ꯉꯔꯥꯡ ꯃꯪꯍꯥ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ꯫ ꯀꯔꯤ ꯊꯧꯗꯣꯛꯄꯨ ꯊꯣꯛꯂꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯑꯕꯣꯛꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕ ꯊꯣꯛꯂꯕꯗꯤ ꯏꯁꯨꯗꯤ ꯋꯥꯍꯧꯔꯅꯤꯗꯀꯣ ꯑꯕꯣꯛꯀꯤ ꯂꯩꯍꯤ꯫ ꯑꯁ ꯑꯕꯣꯛ, ꯅꯪꯁꯤꯗꯤ ꯋꯥꯈꯛ ꯌꯥꯝ ꯄꯤꯛꯁꯤꯜꯂꯤ꯫ ꯑꯕꯣꯛ ꯀꯩꯁꯨ ꯇꯧꯔꯨꯏ, ꯏꯔꯨꯖꯕ ꯂꯣꯏꯔꯕꯅꯤꯅ ꯅꯨꯡꯁꯥ ꯉꯥꯏꯍꯥꯛ ꯌꯥꯏꯁꯤꯀꯣ ꯑꯕꯣꯛ꯫ ꯍꯣꯏ ꯍꯣꯏ꯫ ꯇꯣꯝꯆꯥ ꯁꯟ ꯒꯥꯔꯤ ꯑꯗꯨ ꯂꯩꯍꯤ ꯍꯣꯏꯒꯤ ꯁꯨꯃꯥꯡ ꯑꯄꯥꯛꯄꯗꯨꯗ ꯊꯧꯖꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯁꯥꯎꯔꯞ ꯇꯧꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯆꯦ ꯂꯩꯍꯤ, ꯑꯩ ꯉꯁꯤꯗꯒꯤ ꯏꯆꯦꯒꯤ ꯁꯟ ꯒꯥꯔꯤꯁꯦ ꯊꯧꯕ ꯉꯝꯃꯔꯣꯏ꯫ ꯑꯩꯕꯨ ꯑꯁꯨꯛ ꯏꯀꯥꯏꯕ ꯅꯪꯍꯟꯕ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯝꯆꯥ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯋꯥ ꯑꯃ ꯐꯥꯎꯕ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩ ꯁꯟ ꯒꯥꯔꯤ ꯃꯅꯤꯡꯗꯒꯤ ꯑꯃꯨꯕꯤ ꯀꯨꯝꯊꯔꯛꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯁꯥꯎꯅ꯫ ꯂꯩꯍꯤ, ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥ? ꯏꯟꯗꯣꯟ, ꯅꯆꯥꯅ ꯏꯟꯗꯣꯟꯅ ꯁꯥꯎꯅꯕ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯦ? ꯏꯟꯗꯣꯟꯅ ꯅꯆꯥ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯁꯥꯎꯕꯤꯔꯤꯕꯁꯤꯕꯣ? ꯀꯔꯤꯒꯤ ꯁꯥꯎꯔꯣꯏꯗꯧꯔꯤꯕꯅꯣ? ꯑꯩꯅ ꯅꯠꯇ꯭ꯔꯣ? ꯍꯥ, ꯅꯪꯉꯣꯟꯗꯒꯤ ꯃꯃꯥꯡꯗꯁꯨ ꯆꯐꯨ ꯃꯌꯥꯝ ꯂꯧꯕꯗꯣ ꯍꯥ, ꯅꯠꯇ꯭ꯔꯕ? ꯃꯥꯅꯤ ꯏꯟꯗꯣꯟ, ꯏꯟꯗꯣꯟ ꯈꯛꯇꯅꯤ ꯅꯆꯥꯗꯒꯤ ꯆꯐꯨ ꯃꯌꯥꯝ ꯁꯤꯡꯗꯨꯅ ꯂꯧꯕꯤꯕ꯫ ꯑꯗꯨꯒ ꯀꯔꯤꯒꯤ ꯉꯁꯤꯅ ꯆꯐꯨ ꯑꯀꯥꯏꯕ ꯉꯥꯛꯇ ꯍꯥꯞꯇꯨꯅ ꯇꯣꯝꯆꯥꯗ ꯊꯤꯜꯍꯜꯂꯛꯂꯤꯕꯅꯣ ꯍꯥ? ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦꯀꯣ ꯈꯟꯗꯨꯅ ꯑꯩꯅ ꯆꯐꯨ ꯂꯩꯕꯤꯔꯒ ꯅꯪꯅ ꯑꯣꯟꯈꯠꯇꯨꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯏꯀꯥꯏꯕ ꯄꯤꯗꯨꯅ ꯆꯐꯨ ꯑꯀꯥꯏꯕ ꯉꯥꯛꯇ ꯄꯤꯔꯛꯏꯅꯤꯅꯦ꯫ ꯅꯊꯤꯕꯣꯡ ꯆꯔꯥꯗꯣ ꯑꯩꯅ ꯆꯐꯨ ꯃꯌꯥꯝ ꯂꯩꯗꯨꯅ ꯊꯛꯄꯤꯔꯒ ꯑꯩꯕꯨ ꯑꯁꯨꯛ ꯎꯁꯤꯠꯇꯕ꯫ ꯄꯤꯁꯛ ꯃꯆꯥ ꯑꯃꯨꯕꯤꯅ ꯉꯥꯡꯂꯤ ꯋꯥꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯃꯨꯕꯤ, ꯀꯔꯤ ꯇꯧꯔꯕꯒꯦ ꯉꯁꯤ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯕꯁꯤꯕꯣ? ꯍꯥꯏꯌꯨꯅꯦ ꯏꯃꯥꯕꯣꯛꯇ꯫ ꯏꯃꯥꯕꯣꯛ, ꯅꯁꯨ ꯅꯨꯄꯤꯁꯤꯅ ꯆꯐꯨ ꯑꯀꯥꯏꯕ ꯉꯥꯛꯇ ꯄꯤꯔꯛꯂꯤꯕꯁꯦ ꯌꯦꯡꯉꯨꯇꯨ꯫ ꯑꯩ ꯉꯁꯤꯗꯒꯤꯅꯦ ꯅꯪꯉꯣꯟꯗꯒꯤ ꯆꯐꯨ ꯂꯩꯕ ꯇꯣꯛꯂꯦ꯫ ꯃꯤꯒꯤ ꯊꯥꯖꯕ ꯃꯥꯡꯍꯟꯕ꯫ ꯁꯦꯜ ꯌꯥꯝꯅ ꯄꯥꯝꯂꯕꯗꯤ ꯁꯦꯜ ꯃꯌꯥꯝꯁꯦ ꯂꯧꯖꯍꯧꯋꯣ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯑꯃꯨꯕꯤ ꯁꯦꯜ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯂꯩꯍꯤꯒꯤ ꯃꯃꯥꯏꯗ ꯆꯥꯏꯁꯤꯜꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯣꯛꯂꯤꯕ ꯉꯁꯤꯒꯤ ꯊꯥꯖꯗꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯃꯤꯠ ꯀꯨꯞꯇ ꯊꯥꯖꯗꯅ ꯃꯪꯗꯨꯅ ꯌꯦꯡꯂꯤ ꯁꯟ ꯒꯥꯔꯤ ꯃꯅꯤꯡꯗ꯫ ꯄꯤꯁꯛ ꯃꯆꯥ ꯂꯦꯞꯅ ꯃꯁꯥꯗꯨ ꯂꯩꯃꯥꯏꯗ ꯍꯩꯊꯗꯨꯅ ꯇꯥꯈꯤꯔꯝꯃꯤ꯫ ꯂꯩꯍꯤ ꯄꯦꯟꯗꯨꯅ ꯀꯞꯂꯗꯨꯅ ꯍꯩꯖꯔꯤ ꯃꯁꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯤꯡꯊꯣꯛꯂꯒ꯫ ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯅꯅꯤꯀꯣ ꯑꯩꯅ ꯉꯁꯥꯏ ꯍꯥꯞꯈꯤꯕ ꯁꯥꯕ ꯂꯣꯏꯕꯗ ꯉꯥꯏꯔꯤꯕ ꯆꯐꯨ 35, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯀꯥꯏ ꯑꯇꯣꯏ ꯃꯩ ꯆꯠꯂꯕ ꯆꯐꯨ 35꯫ ꯑꯕꯣꯛ, ꯅꯁꯨꯒꯤ ꯂꯥꯏꯕꯛꯇ ꯃꯄꯨ ꯃꯍꯥꯛꯅ ꯇꯧꯕꯤꯔꯤꯕ ꯆꯥꯡꯌꯦꯡ ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯆꯥꯡꯌꯦꯡꯅꯣ? ꯄꯨꯟꯁꯤꯗ ꯑꯁꯨꯛ ꯏꯀꯥꯏꯕ ꯅꯪꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯀꯅꯤ ꯑꯩ ꯊꯥꯖꯔꯨꯗꯤꯌꯦ ꯑꯕꯣꯛ꯫ ꯉꯥꯏꯍꯥꯛ ꯃꯆꯤꯟꯗ ꯄꯦꯟꯗꯕ ꯄꯨꯝꯕ ꯁꯣꯟꯗꯨꯅ ꯀꯞꯂꯕ ꯃꯇꯨꯡ ꯃꯕꯣꯛꯄꯨ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯃꯕꯣꯛꯅ ꯂꯩꯃꯥꯏꯗ ꯂꯣꯡꯅꯇ ꯑꯁꯤꯕ ꯃꯒꯨꯝ ꯂꯩꯕꯗꯨꯗ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯃꯁꯥ ꯅꯣꯝꯗꯨꯅ ꯀꯧꯔꯛꯏ꯫ ꯑꯕꯣꯛ, ꯀꯅꯥ ꯂꯩꯕꯒꯦ? ꯑꯕꯣꯛꯁꯦ ꯑꯝꯇ ꯀꯟꯕꯤꯌꯣ, ꯑꯩꯒꯤ ꯑꯕꯣꯛꯁꯦ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ꯫ ꯅꯁꯨ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯑꯕꯣꯛꯅ ꯌꯦꯡꯕ ꯉꯝꯅ ꯆꯠꯂꯕꯀꯣ ꯑꯕꯣꯛ ꯆꯠꯂꯕ꯫ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯀꯨꯝꯍꯩ ꯌꯦꯡꯂꯝꯕ ꯇꯅꯧ ꯃꯃꯤꯠ ꯈꯥꯅ ꯂꯩꯍꯤꯕꯨ ꯌꯦꯡꯗꯨꯅ ꯃꯔꯨ ꯂꯩꯅ ꯅꯣꯛꯏ ꯃꯤꯅꯣꯛ ꯑꯃ꯫ ꯈꯪꯕ꯭ꯔꯗꯨ ꯂꯩꯍꯤ, ꯑꯉꯥꯡꯅ ꯇꯦꯛꯅꯠꯇꯅ ꯇꯅꯧ ꯑꯩꯕꯨ ꯁꯤꯡꯅꯔꯕꯗꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ? ꯅꯄꯨꯟꯁꯤꯗꯣ ꯑꯔꯦꯝꯕꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ꯭ꯔꯦꯗꯅ꯫ ꯌꯨꯝꯗ ꯍꯜꯂꯒꯦ, ꯑꯩꯅ ꯅꯤꯡꯖꯕ ꯄꯨꯝꯕ ꯊꯨꯡꯂꯕꯅꯤꯅ ꯇꯣꯝꯆꯥꯁꯨ ꯁꯦꯜ ꯂꯧꯕ ꯂꯥꯛꯑꯝꯕꯅꯤ ꯁꯣꯏꯗꯅ꯫ ꯇꯣꯝꯆꯥ ꯇꯅꯧꯒꯤ ꯃꯌꯨꯝꯗ ꯁꯦꯜ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯕꯣꯛ, ꯏꯆꯦ ꯇꯅꯧꯕꯨ ꯂꯩꯕꯤꯗꯕ꯭ꯔꯣ?
Laikibani na sedo pamu pamu. Ngak pida tu pamu tomsa. Imabu kauthorake ko na se tanau do. Hui mabo. Ngak lairaba phauba tanau thokmalakta baduda tomsa mathanda khalai. Isi tanau dubu laitrza. Thabok pangthokpa loirakanda sil piningdradana lotrjalane. Tanau maning thongda phut phauji lei ibemhal sauna seirei. Hey, nang kadai sanui ha? Maning thong phangdoklaga. Kaisu sate. Tomsa nang asai ting ngairi pani nak. Masi kuira ga lisat na matawrai ni sum. Maduge ngangduna silda su point hek tawradana. Matam kasa sontaba yada basi mangai. Aina ngasi tharoktana silgam ta pidana tankiduni yenguko. Hey, murum sondu leiranu koktu oma panda. Angangdo kuire bani nang ngairakpa. Ai saga lonbirake waramani. Thoe karino imanang sidi yang wangzaning mo tok naman kre. Tomsa tanang na thokmalaktabaduda chatlage khanduna hawgatuna khongkap khara chakhatpa hubaga. Tomcha ngaiko nangi sildo pukrusi. Asi haraduna tomsada makhuta pairam sildo langsilei aduga imungde sangshre amu tomsa sil singdu khungatna. Kari nupi nusibo magi thabak toramdaidana salati badona tiraga labi. Haizab aduga hujik thabak pangthokpa loiraka sidana silga piningdabi ka tawduna silga se langthuamine. Matung manau nangi tabakti sutau tawkhroi tomsaina. Kuldu lehibu saibiba athiba misai mayam aduna pumnin hek nilli. Khulai kaina sakhu sabusu thingjingbiri saba yaroi haiduna. Lehi khuladu thadoktuna chatlage khanduna khuladu thadoklamduna athapa khul amada satkirami. Matam kharagi matungni hojidi tanau sakhu sabada maming khari sasaraklami. Lehi leitabadagi mangondagi sakhu singlamba leiba tawbibagi hena napal karaduna tanau sakhu sana saranui. Aisi yada dungairabano. Ayet apan sulaita iming su chatlai. Magi lehi haibidubu sikraba sankraba khangdrene ko. Kuirene mapau takidabaga. Karino isa sendakti wakal yam nungai malida sakhu sarsu nofet thabak ama tawrusu nofet. Hoi baba adum nungai haibatai. Tano nangbu pau matabrane konungki. Tade de baba. Handakti lalaitabagira kaino sagol paumisu amta lakte. Aina lambida tarakpa pauta ikui-ikuidana konungda. Leibak asi leiriba sakhu saba sabi miyam kulekai khudingi amamam khangatlagane sakhu saba sangdam nahangane haina taraine iningthauda. Mingsat pami tano mapagi wahaiduda sakhu sarambadu chapleptuna hanglei. Baba makok tarakpaduda kari mana pini haibagya. Khangdene dudi kari mana upiduni paso. Ngasi hayeng sida sagolan mi thaduna pau piraklani iningthauda. Maduda hek khangba haiduni. Aikhoi khul asigidi sakhu saba ai khaktani. Adugi sumathakta hojikti aisu sakhu saba yamna haire. Aduna manado aina phangnaba pambai manatraga ma thidaba yade aduga aina phangnaba yade. Nong nini leibaga sagolan mina paujel khraba matung sakhu saba haiba nupa nupi leiba khul pumba punsinduna sangdamnari. Konungda sangeng yawa satnaba sakhu saba khungisu tanau laklammi. Tomsa masing kumduna noklaga hairi. Makok taraklaga iningthogi mana phanguri laidana mina fajana saba safuda madu ubada sawning mankidana thugairuduna iningthogi akbusera phangdanaba leisabi jat mangjani tanau haibi pupatabina. Somda leihina leiba khuladugisu leihibu konungda sangeng yawa satnaba khalami. Sakhu saba sangdamnaba numit aduni konungdu mina koilang heklangi. Sakhu saba sangdamnaba lakpa nupa nupi mayam amadi yengba lakpa khunja mayamna langba. Magi phampham da phamna khrabada tumin leinakhre langlama miyamdo. Ningthau yai phabana miyam amadi sakhu saba sangdamnaba lakliba mayam adubu tana bairei. Ngasi ningthau oina konung asida sinjariba sakhu saba sangdamnaba sida saruk yanaba lakpiriba sakhu saba ningthijan hairabi mayam ahanbada ningthau yai phaba ihakna ikai khumnam usari. Ngasi pangthok sagadoriba sakhu saba sangdamnaba sigi manadi nupa oiragana aigi asanba inai oiba aduga nupi oiragana aigi oigi lamdang oiduna konung asigi leimarembigi phamton hapkani. Sagadaba saphuna piriba matam asida supna tangi manga khaktani.
ꯆꯐꯨ ꯃꯉꯥꯗꯣ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯊꯦꯠꯂꯤꯕ ꯆꯦꯁꯤꯗ ꯅꯤꯡꯊꯤꯖꯅ ꯌꯦꯛꯂꯕ ꯆꯐꯨ ꯃꯉꯥ ꯑꯁꯤꯗ ꯌꯦꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯆꯐꯨꯒꯤ ꯐꯤꯕꯝ ꯆꯐꯨꯗ ꯌꯦꯛꯀꯗꯕ ꯃꯌꯦꯛ ꯑꯁꯦ ꯆꯞ ꯃꯥꯟꯅꯅ ꯁꯥꯒꯗꯕꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯆꯐꯨ ꯁꯥꯕ ꯍꯧꯔꯣ꯫ ꯆꯐꯨ ꯁꯥꯕ ꯃꯌꯥꯝ ꯑꯗꯨ ꯆꯐꯨ ꯁꯥꯕ ꯍꯧꯅꯈ꯭ꯔꯦ꯫ ꯑꯇꯦꯟꯕ ꯃꯇꯝ ꯑꯣꯏꯕꯅ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯆꯐꯨ ꯁꯥꯕꯒꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯆꯐꯨ ꯁꯥꯐꯝ ꯃꯄꯥꯗ ꯂꯦꯞꯇꯨꯅ ꯂꯩꯅꯩ꯫ ꯇꯅꯧ ꯃꯃꯤꯠ ꯂꯩꯀꯥꯏ ꯑꯁꯨꯝ ꯀꯣꯏꯔꯛꯄꯗ ꯎꯔꯛꯏ ꯃꯇꯥꯏ ꯏꯊꯪ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯍꯤ ꯂꯩꯔꯝꯕꯗꯣ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯁꯤꯗ ꯂꯩꯔꯝꯃꯦꯅ ꯇꯧꯔꯤꯁꯦ, ꯃꯥꯒꯤ ꯆꯐꯨꯁꯦ ꯄꯨꯔꯥ ꯌꯦꯟꯁꯤꯜꯂꯒ ꯊꯨꯒꯥꯏꯔꯨꯅꯤꯀꯣ ꯑꯩꯅ ꯉꯁꯤ꯫ ꯅꯤꯡꯊꯧ ꯌꯥꯏꯐꯕꯅ ꯂꯥꯎꯔꯛꯏ꯫ ꯍꯩ ꯇꯅꯧ ꯍꯩꯕꯤ ꯆꯐꯨ ꯁꯥꯕꯤ, ꯅꯪꯕꯨ ꯑꯩꯅ ꯀꯧꯔꯤꯕꯁꯤ ꯇꯥꯗꯕ꯭ꯔꯥ? ꯅꯤꯡꯊꯧ ꯑꯩꯅ ꯀꯧꯕ ꯇꯥꯗ ꯀꯅꯥꯗꯅꯣ ꯅꯪꯅ ꯌꯦꯡꯂꯤꯕꯗꯣ ꯍꯥ? ꯅꯤꯡꯊꯧ ꯑꯩꯕꯨ ꯎꯁꯤꯠꯇꯕꯒꯤ ꯑꯍꯥꯛꯄ ꯆꯩꯔꯥꯛ ꯐꯪꯒꯦꯔ ꯅꯍꯥꯛ? ꯏꯅꯤꯡꯊꯧ ꯅꯅꯥꯏꯕꯨ ꯉꯥꯛꯄꯤꯌꯨ, ꯅꯅꯥꯏ ꯇꯅꯧ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯖꯔꯨꯔꯦ ꯉꯥꯏꯍꯥꯛ꯫ ꯆꯐꯨ ꯁꯥꯕ ꯆꯥꯡꯗꯝꯅꯕ ꯂꯥꯛꯂꯒ ꯀꯔꯤꯒꯤ ꯋꯥꯈꯜꯗ ꯇꯥꯎꯔꯤꯕ ꯅꯪꯗꯤ ꯍꯥ? ꯅꯪꯅ ꯁꯥꯕ ꯆꯐꯨꯗꯣ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯄꯨꯔꯛꯎ꯫ ꯂꯥꯟꯃꯤ ꯄꯨꯁꯤꯜꯂꯧ ꯆꯐꯨ ꯑꯁꯤ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯇꯅꯧꯅ ꯁꯥꯕ ꯆꯐꯨ ꯑꯗꯨ ꯑꯁꯨꯝ ꯌꯦꯡꯉꯤ ꯅꯤꯡꯊꯧ ꯌꯥꯏꯐꯕꯅ꯫ ꯇꯅꯧ ꯅꯪꯒꯤ ꯆꯐꯨ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯅ ꯁꯥꯔꯦ, ꯑꯗꯨꯕꯨ ꯌꯦꯛꯂꯤꯕ ꯆꯐꯨꯒꯤ ꯂꯥꯏꯌꯦꯛ ꯑꯁꯤꯗꯤ ꯁꯨꯗꯦ, ꯃꯇꯠ ꯇꯠꯇꯨꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯈꯨꯠꯁꯨꯁꯦ ꯈꯔ ꯅꯥꯟꯕ ꯋꯥꯠꯂꯤ꯫ ꯂꯥꯟꯃꯤ ꯄꯨꯊꯣꯛꯈ꯭ꯔꯣ ꯆꯐꯨ ꯃꯉꯥꯁꯦ꯫ ꯇꯅꯧ ꯃꯥꯅ ꯃꯀꯣꯛ ꯇꯥꯗꯨꯅ ꯃꯅꯥ ꯐꯪꯂꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎꯖꯔꯝꯕꯗꯨ ꯅꯤꯡꯕ ꯀꯥꯏꯗꯨꯅ ꯃꯥꯒꯤ ꯆꯐꯨ ꯃꯉꯥꯗꯨ ꯄꯨꯔꯒ ꯃꯌꯥꯝ ꯐꯝꯂꯤꯕꯗꯨꯗ ꯃꯥꯁꯨ ꯇꯨꯃꯤꯟ ꯏꯀꯥꯏꯅ ꯐꯝꯂꯤ꯫ ꯑꯁꯨꯝ ꯆꯐꯨꯁꯤꯡꯗꯨ ꯌꯦꯡꯂꯛꯄꯗ ꯆꯐꯨ ꯃꯁꯥ ꯅꯥꯟꯅ ꯁꯥꯕ, ꯂꯥꯏꯌꯦꯛ ꯁꯨꯅ ꯁꯥꯕ ꯑꯃꯗꯤ ꯃꯁꯤꯡ ꯁꯨꯕ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯆꯐꯨ ꯁꯥꯕꯤ ꯂꯩꯍꯤ, ꯅꯍꯥꯛꯀꯤ ꯆꯐꯨꯗꯨ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯎ꯫ ꯂꯥꯟꯃꯤ ꯄꯨꯁꯤꯜꯂꯛꯎ ꯆꯐꯨꯁꯤꯡ ꯑꯁꯤ꯫ ꯍꯣꯏ ꯅꯤꯡꯊꯧ꯫ ꯂꯩꯍꯤꯒꯤ ꯆꯐꯨꯗꯨꯗꯤ ꯅꯤꯡꯊꯧꯅ ꯍꯦꯛ ꯄꯥꯝꯕꯗꯨ ꯊꯣꯛꯂꯝꯃꯤ꯫ ꯃꯁꯥ ꯅꯥꯟꯅ ꯁꯥꯕ, ꯂꯥꯏꯌꯦꯛ ꯁꯨꯕ, ꯃꯁꯤꯡ ꯁꯨꯅ ꯁꯥꯕ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯍꯤꯕꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯂꯩꯃꯔꯦꯝꯕꯤ ꯐꯝꯊꯣꯜ ꯍꯥꯞꯈꯤꯔꯝꯃꯤ꯫ ꯇꯅꯧ ꯊꯋꯥꯏ ꯆꯥꯛꯅ ꯍꯜꯂꯛꯂꯝꯃꯤ ꯃꯌꯨꯝꯗ꯫ ꯍꯩ ꯀꯔꯤꯅꯣ ꯁꯨꯛꯊꯔꯒ ꯑꯃꯨꯛ ꯂꯥꯛꯏꯗꯨꯅ ꯍꯥ? ꯆꯐꯨ ꯁꯥꯕ ꯆꯥꯡꯗꯝꯅꯕꯗꯨꯗ ꯀꯅꯥꯅ ꯃꯀꯣꯛ ꯇꯥꯈ꯭ꯔꯕ? ꯏꯆꯥꯅ ꯇꯥꯍꯧꯗ꯭ꯔꯕ꯭ꯔꯣ? ꯅꯄꯥꯗꯤ ꯏꯆꯥꯅ ꯃꯀꯣꯛ ꯇꯥꯔꯛꯂꯅꯤ ꯍꯥꯏꯗꯅ ꯌꯥꯝ ꯍꯔꯥꯎꯈꯤꯕꯅꯤꯅꯦ꯫ ꯇꯅꯧ ꯏꯁꯧ ꯂꯥꯡꯂꯒ ꯀꯗꯥꯏꯗꯒꯤ ꯑꯩꯅ ꯃꯅꯥ ꯂꯧꯔꯛꯄꯅꯣ ꯏꯃꯥ? ꯃꯥꯒꯤ ꯂꯩꯍꯤ ꯍꯥꯏꯕꯗꯨꯅ ꯂꯧꯈ꯭ꯔꯦ ꯃꯅꯥꯗꯣ꯫ ꯑꯩꯅꯗꯤ ꯑꯩꯁꯦ ꯏꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯣꯏꯕ ꯐꯪꯂꯅꯤ ꯈꯟꯗꯅ ꯍꯔꯥꯎꯖꯧꯔꯒ ꯂꯩꯍꯤ ꯍꯥꯏꯕꯤꯗꯨꯁꯨꯅꯦ ꯆꯐꯨ ꯁꯥꯕ ꯆꯥꯡꯗꯝꯅꯕꯗꯨꯗ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯇꯅꯧ ꯋꯥꯈꯜ ꯑꯗꯨꯛ ꯍꯦꯟꯅꯁꯨ ꯋꯥꯠꯁꯤꯜꯂꯨꯅꯨ ꯁꯤ ꯏꯆꯥꯁꯤꯗꯤ꯫ ꯏꯆꯥꯅ ꯅꯥꯄꯜ ꯈꯔ ꯍꯦꯟꯅ ꯀꯥꯗꯨꯅ ꯆꯠꯈꯤꯕꯗꯨꯗ ꯃꯄꯨ ꯃꯍꯥꯛꯅ ꯌꯩꯊꯦꯛꯄ ꯑꯣꯏꯔꯤꯅꯤ꯫ ꯏꯃꯥ ꯅꯪꯁꯦ ꯑꯩꯒꯤ ꯏꯃꯥꯔꯣ ꯍꯥ? ꯄꯥꯕ ꯈꯛꯇꯅꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯁꯤ꯫ ꯏꯃꯥ ꯅꯪꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯑꯩ ꯈꯪ, ꯑꯗꯨꯅꯕꯨ ꯑꯩꯅ ꯃꯥꯏꯊꯤꯔꯒ ꯂꯥꯛꯄꯁꯦ ꯁꯤꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯆꯦ ꯑꯝꯇ ꯎꯠꯇ꯭ꯔꯤꯗꯣ꯫ ꯕꯥꯕꯥ ꯕꯥꯕꯥ ꯍꯣ ꯕꯥꯕꯥ! ꯍꯩ ꯅꯪꯁꯤ ꯑꯩꯅ ꯄꯣꯛꯂꯤꯕꯅꯤꯅꯦ, ꯑꯗꯨꯛ ꯐꯠꯇꯕ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥꯔꯣ ꯍꯥ? ꯃꯤꯒꯤ ꯅꯨꯡꯁꯤꯅ ꯂꯩꯖꯕ ꯃꯁꯨ ꯃꯕꯦꯟꯗꯣ ꯅꯪꯅ ꯅꯝꯗꯅ ꯀꯥꯏꯅꯍꯟꯕ ꯅꯠꯇ꯭ꯔꯅꯦꯍꯦ? ꯅꯄꯥ ꯀꯧꯔꯤꯗꯨꯅ ꯑꯩꯕꯨ ꯐꯨꯍꯟꯒꯦ ꯈꯜꯂꯤꯔꯣ? ꯅꯄꯥꯅ ꯆꯞ ꯃꯥꯟꯅꯔꯒꯅꯦ ꯇꯧ ꯐꯠꯇꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ꯫ ꯅꯄꯥꯅ ꯐꯨꯗ꯭ꯔꯤꯉꯩ ꯅꯃꯥ ꯑꯩꯗꯤꯅꯦ ꯏꯄꯥꯝꯗ ꯆꯠꯆꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯕꯦꯝꯍꯜ ꯊꯣꯡꯒꯥꯜꯂꯣꯝꯗ ꯄ꯭ꯔꯕ꯭ꯔꯞ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯏꯄꯥꯒꯤ ꯇꯅꯧ ꯏꯄꯥ ꯂꯩ ꯃꯅꯥ ꯂꯧꯔꯛꯂꯕ꯭ꯔꯥ ꯏꯆꯥꯅ? ꯕꯥꯕꯥ ꯀꯗꯥꯏꯗꯒꯤ ꯑꯩꯅ ꯃꯅꯥ ꯂꯧꯕꯅꯣ? ꯃꯥꯒꯤ ꯂꯩꯍꯤ ꯍꯥꯏꯕꯤꯗꯨꯅ ꯂꯧꯈ꯭ꯔꯦ ꯃꯅꯥꯗꯣ꯫ ꯃꯥꯗꯤ ꯃꯣꯃꯣꯟꯒ ꯅꯣꯛꯇꯅ ꯂꯩꯍꯧꯔꯦ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ꯫ ꯑꯩ ꯌꯥꯝ ꯀꯞꯅꯤꯡꯉꯤ ꯕꯥꯕꯥ꯫ ꯍꯩ ꯀꯔꯤꯒꯤ ꯀꯞꯇꯣꯏꯅꯣ ꯏꯆꯥꯅ? ꯏꯄꯥ ꯏꯆꯥ ꯇꯥꯟꯅꯔꯒ ꯍꯥꯠꯅꯕ ꯁꯔꯧ ꯁꯤꯟꯁꯤ, ꯑꯗꯨꯒ ꯏꯆꯥꯅ ꯂꯩ ꯃꯔꯦꯝꯕꯤ ꯑꯣꯏꯒꯗꯕ꯫ ꯕꯥꯕꯥ ꯀꯔꯝꯅ ꯁꯔꯧ ꯁꯤꯟꯗꯣꯏꯅꯣ? ꯍꯩ ꯇꯨꯃꯤꯟ ꯂꯩꯌꯨꯅꯦ ꯅꯪꯕꯨ꯫ ꯅꯤꯡꯊꯧ ꯃꯅꯥ ꯐꯛꯂꯥꯡꯗ ꯊꯦꯠꯄꯅꯤ ꯇꯥꯈꯤꯅꯤ, ꯏꯄꯥ ꯍꯣꯔꯦꯟ ꯍꯥꯏꯒꯦ꯫ ꯍꯣꯏ ꯕꯥꯕꯥ꯫ ꯇꯣꯝꯆꯥ ꯉꯁꯤꯗꯤ ꯃꯥꯅ ꯇꯧꯔꯨꯕ ꯊꯕꯛꯇꯨ ꯂꯥꯜꯂꯦ ꯈꯪꯖꯔꯛꯂꯕꯅ ꯂꯩꯃꯔꯦꯝꯕꯤ ꯂꯩꯍꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯃꯔꯦꯝꯕꯤ ꯂꯩꯍꯤ ꯀꯣꯅꯨꯡꯒꯤ ꯆꯐꯨ ꯁꯥꯕꯤ ꯃꯌꯥꯝꯗ ꯆꯐꯨ ꯁꯥꯕꯒꯤ ꯅꯤꯌꯝ ꯇꯥꯛꯄꯤꯗꯨꯅ ꯂꯩꯔꯤꯉꯩ ꯂꯥꯞꯇꯛꯅ ꯇꯣꯝꯆꯥ ꯂꯥꯛꯄꯗꯨ ꯎꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯔꯛꯂꯝꯃꯤ꯫ ꯇꯣꯝꯆꯥ ꯅꯍꯥꯛ ꯂꯥꯛꯂꯤꯕ꯭ꯔꯥ? ꯍꯣꯏ ꯂꯩꯃꯔꯦꯝꯕꯤ, ꯅꯅꯥꯏ ꯇꯣꯝꯆꯥ ꯂꯩꯃꯔꯦꯝꯕꯤꯗ ꯋꯥꯐꯝ ꯑꯃꯠꯇ ꯁꯦꯡꯗꯣꯛꯆꯒꯦ ꯈꯟꯗꯨ ꯂꯥꯛꯆꯕꯅꯤ꯫ ꯀꯔꯤ ꯀꯔꯝꯕ ꯋꯥꯅꯣ ꯇꯣꯝꯆꯥ ꯅꯪꯅ ꯁꯦꯡꯗꯣꯛꯇꯧꯔꯤꯕꯣ? ꯇꯣꯝꯆꯥ ꯃꯥꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯩꯔꯝꯃꯤ ꯂꯩꯃꯔꯦꯝꯕꯤꯗ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯅꯅꯥꯏ ꯇꯣꯝꯆꯥꯅ ꯋꯥꯈꯜ ꯊꯦꯜꯂꯨꯕ, ꯏꯁꯦꯜ ꯈꯔꯗ ꯆꯣꯞꯂꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯗꯤ ꯏꯁꯥ ꯏꯊꯟꯇ ꯇꯛꯁꯤ ꯁꯣꯟꯖꯔꯤ꯫ ꯇꯣꯝꯆꯥ ꯅꯪꯅ ꯊꯕꯛ ꯑꯗꯣ ꯄꯥꯡꯊꯣꯛꯂꯨꯕꯅ ꯉꯁꯤ ꯑꯩꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯃꯔꯦꯝꯕꯤ ꯐꯝꯊꯣꯜ ꯐꯪꯂꯤꯕ ꯑꯁꯤꯗꯤ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ, ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯒꯦ ꯈꯜꯂꯅꯨꯀꯣ꯫ ꯃꯃꯥꯡꯊꯛꯀꯤ ꯊꯧꯗꯣꯛ ꯑꯗꯨꯗꯤ ꯑꯩꯅ ꯉꯥꯛꯄꯤꯔꯕꯅꯤ꯫
ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨꯗꯤ ꯅꯅꯥ ꯑꯃꯨꯛ ꯍꯟꯖꯈ꯭ꯔꯒꯦ ꯍꯣꯏ ꯍꯣꯏ ꯇꯅꯧ ꯃꯄꯥ ꯃꯆꯥ ꯇꯥꯟꯅꯕ ꯌꯥꯕ ꯋꯥ ꯇꯥꯟꯅꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ ꯕꯥꯕꯥ ꯑꯩꯈꯣꯏꯅꯤꯅ ꯉꯁꯤ ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯤꯕ ꯊꯕꯛꯁꯦ ꯃꯥꯏ ꯄꯥꯛꯇꯗꯅꯀꯣ ꯏꯄꯥꯒꯤ ꯇꯅꯧ ꯅꯪꯁꯤꯗꯤ ꯅꯨꯄꯤ ꯃꯥꯟꯖꯈꯤꯗ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ ꯅꯃꯥꯒꯤ ꯃꯔꯤꯡꯖꯦꯜ ꯑꯃ ꯏꯂꯧ ꯂꯧꯕꯒꯨꯝ ꯇꯧꯔꯤ ꯍꯦꯔꯥ ꯄꯥꯕ ꯏꯃꯥꯒꯩꯒ ꯆꯥꯡꯗꯝꯅꯔꯛꯀꯅꯨ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯂꯩꯃꯔꯦꯝꯕꯤꯒꯤ ꯀꯥꯗ ꯆꯪꯂꯒꯅꯦ ꯄꯤꯔꯝꯃꯨ ꯆꯥꯛꯌꯣꯝꯗꯣ ꯍꯣꯏ ꯄꯥꯕ ꯂꯩꯃꯔꯦꯝꯕꯤ ꯂꯩꯍꯤ ꯇꯅꯧ ꯎꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯔꯛꯏ ꯏꯆꯦ ꯇꯅꯧ ꯌꯥꯝ ꯊꯥꯖꯗꯅ ꯅꯅꯥꯎꯒꯤ ꯅꯥꯛꯇ ꯂꯥꯛꯄꯤꯕꯗꯤ ꯀꯔꯤ ꯆꯥꯅꯤ ꯇꯧꯔꯤꯁꯤꯗꯤ ꯂꯥꯟꯃꯤꯁꯥ ꯂꯩꯃꯔꯦꯝꯕꯤ ꯆꯥꯅꯕꯒꯤ ꯑꯣꯏꯔꯕꯗꯤ ꯀꯧꯕꯤꯔꯨꯔꯅꯨ ꯑꯩꯅ ꯉꯁꯤ ꯂꯥꯛꯆꯔꯤꯁꯦ ꯂꯩꯃꯔꯦꯝꯕꯤꯗꯤ ꯅꯍꯥꯟꯋꯥꯏ ꯆꯒꯦꯝ ꯄꯣꯝꯕ ꯎꯇꯤ ꯌꯥꯝꯅ ꯄꯥꯝꯖꯕꯗꯨꯗ ꯅꯅꯥꯏꯅ ꯊꯣꯡꯗꯨꯅ ꯊꯤꯟꯖꯔꯛꯄꯅꯤ ꯍꯥ ꯀꯗꯥꯏꯅꯣ ꯏꯆꯦ ꯁꯤꯗ ꯂꯩꯔꯦ ꯂꯩꯃꯔꯦꯝꯕꯤ ꯁꯤꯗꯤ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯈ꯭ꯔꯒꯦ ꯑꯩ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨꯗꯤ ꯅꯅꯥꯏ ꯇꯅꯧ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯌꯨꯝꯗ ꯊꯕꯛ ꯈꯔ ꯂꯩꯍꯧꯏ ꯍꯣꯏ ꯏꯆꯦ ꯑꯩ ꯀꯣꯅꯨꯡꯒꯤ ꯁꯅꯥꯊꯣꯡ ꯐꯥꯎꯕ ꯊꯤꯟꯗꯣꯛꯆꯒꯦ ꯌꯥꯔꯅꯤꯗ ꯂꯩꯃꯔꯦꯝꯕꯤ ꯌꯥꯗꯦ ꯍꯥꯏꯗꯤ ꯏꯆꯦ ꯑꯩꯈꯣꯏ ꯈꯨꯜ ꯑꯃꯗꯒꯤ ꯄꯨꯟꯅ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄꯅꯤ ꯅꯨꯡꯉꯥꯏꯇꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯩꯃꯔꯦꯝꯕꯤ ꯂꯩꯍꯤ ꯇꯅꯧꯕꯨ ꯊꯤꯟꯗꯣꯛꯄ ꯊꯣꯔꯛꯂꯝꯃꯤ ꯀꯣꯅꯨꯡꯒꯤ ꯁꯅꯥꯊꯣꯡ ꯐꯥꯎꯕ ꯂꯩꯃꯔꯦꯝꯕꯤꯅ ꯍꯟꯖꯤꯜꯂꯛꯄꯗ ꯍꯧꯖꯤꯛ ꯇꯅꯧꯅ ꯊꯅꯝꯕ ꯎꯇꯤ ꯆꯒꯦꯝ ꯄꯣꯝꯕꯗꯨ ꯍꯧꯗꯣꯡ ꯑꯃꯅ ꯆꯥꯊꯣꯛꯂꯒ ꯁꯤꯗꯨ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯂꯥꯟꯃꯤꯁꯥ ꯍꯧꯖꯤꯛꯇ ꯆꯠꯈꯤꯕ ꯃꯄꯥ ꯃꯆꯥꯅꯤꯗꯣ ꯐꯥꯖꯤꯜꯂꯨꯁꯣ ꯍꯣꯏ ꯂꯩꯃꯔꯦꯝꯕꯤ ꯇꯅꯧꯒꯤ ꯃꯄꯥ ꯃꯆꯥꯗꯨ ꯂꯥꯟꯃꯤꯁꯤꯡꯅ ꯐꯥꯗꯨꯅ ꯄꯨꯁꯤꯜꯂꯛꯏ ꯇꯅꯧ ꯇꯧꯁꯤꯟꯅꯗꯨꯅ ꯀꯞꯁꯤꯟꯅꯔꯒ ꯂꯩꯃꯔꯦꯝꯕꯤ ꯏꯄꯥ ꯏꯆꯥꯕꯨ ꯀꯔꯤ ꯃꯔꯝꯒꯤ ꯐꯥꯕꯤꯔꯤꯕꯅꯣ ꯂꯩꯃꯔꯦꯝꯕꯤ ꯂꯩꯍꯤ ꯁꯥꯎꯅ ꯇꯅꯧ ꯍꯥꯏꯕꯤ ꯐꯠꯇꯕꯤ ꯑꯩꯅꯗꯤ ꯅꯪꯕꯨ ꯈꯨꯜ ꯑꯃꯠꯇꯗꯒꯤ ꯍꯧꯃꯤꯟꯅꯔꯛꯄꯅꯤ ꯈꯟꯗꯨꯅ ꯅꯪꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯕꯁꯨ ꯑꯩꯒ ꯄꯣꯛꯃꯤꯟꯅꯕ ꯏꯆꯦꯒꯨꯝ ꯈꯟꯗꯨꯅ ꯑꯩꯅ ꯉꯥꯛꯄꯤꯔꯒ ꯅꯪꯅ ꯑꯩꯕꯨ ꯊꯦꯡꯈꯥꯡꯗ ꯍꯥꯠꯅꯕ ꯁꯤꯟꯕ ꯅꯠꯇ꯭ꯔꯥ ꯇꯅꯧꯒꯤ ꯃꯄꯥꯗꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯎꯕꯗ ꯄꯥꯈꯠꯇꯨꯅ ꯋꯥꯂꯥꯡ ꯑꯝꯇ ꯉꯥꯡꯈꯤꯗ꯭ꯔꯦ ꯃꯃꯤꯠ ꯊꯛꯀꯠꯇꯨꯅ ꯇꯨꯃꯤꯟ ꯌꯦꯡꯗꯨ ꯂꯩꯈꯤꯔꯝꯃꯤ ꯇꯅꯧꯗꯤ ꯍꯧꯖꯤꯛꯁꯨ ꯇꯧꯁꯤꯟꯅꯔꯤ ꯂꯩꯃꯔꯦꯝꯕꯤ ꯅꯅꯥꯏꯗꯤ ꯀꯔꯤꯁꯨ ꯁꯤꯟꯈꯤꯕ ꯂꯩꯇꯦ ꯂꯩꯃꯔꯦꯝꯕꯤꯕꯨ ꯍꯥꯠꯅꯕ ꯀꯔꯤꯒꯤ ꯁꯤꯟꯗꯅꯤ ꯅꯪꯅ ꯍꯧꯖꯤꯛ ꯄꯤꯔꯝꯕ ꯑꯩꯒꯤ ꯆꯥꯅꯕꯗꯣ ꯍꯧꯗꯣꯡꯅ ꯆꯥꯊꯣꯛꯂꯒ ꯁꯤꯗꯨ ꯂꯩꯔꯝꯂꯤꯕꯁꯤꯗꯤ ꯑꯁ ꯃꯗꯨꯒꯤ ꯍꯧꯗꯣꯡꯗꯣ ꯑꯣꯟꯊꯣꯛ ꯍꯥꯠꯅꯤꯡꯈ꯭ꯔꯦꯗ ꯑꯩꯅ ꯁꯤꯟꯕ ꯊꯧꯔꯥꯡ ꯄꯨꯝꯕ ꯃꯥꯅ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯍꯟꯕ ꯑꯩ ꯀꯣꯛꯁꯤ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩ ꯁꯤꯔꯦ ꯕꯥꯕꯥ ꯑꯩ ꯁꯤꯔꯦ ꯇꯅꯧ ꯅꯤꯡꯊꯧ ꯂꯩꯃꯔꯦꯝꯕꯤꯅ ꯀꯔꯤ ꯗꯟꯗꯤ ꯄꯤꯔꯛꯀꯅꯤ ꯈꯟꯕꯗ ꯃꯁꯥ ꯃꯊꯟꯇ ꯄꯪꯐꯥꯗ ꯄꯥꯈꯠꯆꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯋꯥꯟꯊꯗꯨꯅ ꯁꯤꯔꯝꯃꯤ ꯇꯅꯧꯒꯤ ꯃꯄꯥꯁꯨ ꯃꯆꯥꯅꯨꯄꯤ ꯀꯧꯗꯨꯅ ꯀꯞꯂꯤ ꯏꯄꯥꯒꯤ ꯇꯅꯧ ꯏꯄꯥꯕꯨ ꯀꯔꯝꯅ ꯈꯥꯡꯉꯨ ꯍꯥꯏꯕꯅꯣ ꯏꯆꯥꯅ ꯑꯄꯥꯝꯕ ꯊꯨꯡꯅꯕ ꯏꯄꯥꯅ ꯁꯤꯜꯂꯨꯔꯒ ꯏꯆꯥꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯄꯥꯈꯠꯇꯨꯅ ꯋꯥꯟꯊꯔꯒ ꯁꯤꯔꯕꯣꯏꯗ ꯏꯄꯥꯒꯤ ꯇꯅꯧ ꯏꯄꯥꯗꯤ ꯃꯥꯡꯖꯔꯦꯗꯣ ꯂꯥꯟꯃꯤꯁꯥ ꯃꯆꯥꯒꯤ ꯐꯅꯕ ꯁꯤꯟꯕ ꯃꯄꯥꯁꯦ ꯁꯔꯪ ꯃꯅꯨꯡꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯃꯨ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯃꯆꯥꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯒ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯥꯅ ꯋꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯥꯅ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯒꯤ ꯆꯞ ꯆꯥꯕꯤ ꯆꯩꯔꯥꯛꯇꯣ ꯃꯥꯕꯨ ꯐꯪꯍꯜꯂꯣ ꯁꯣꯏꯗꯅ ꯐꯪꯍꯟꯖꯒꯦ ꯂꯩꯃꯔꯦꯝꯕꯤ ꯂꯩꯍꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯃꯥꯒꯤ ꯌꯦꯛꯅꯕ ꯑꯃꯠꯇ ꯂꯩꯇ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯋꯥꯈꯜ ꯃꯀꯥ ꯂꯥꯝꯅ ꯂꯩꯈꯤꯔꯝꯃꯤ